ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯀꯣꯛ ꯅꯣꯟꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯅꯣꯡꯂꯨꯛꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯑꯃꯨꯛꯇꯪ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯅꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯨꯒ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯔꯤꯉꯩꯗ ꯏꯃꯥ ꯑꯃꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯛꯄꯤꯌꯨ ꯇꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯗꯤ ꯉꯁꯤꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯊꯕꯛꯇꯨꯕꯨꯗꯤ ꯍꯦꯟꯅ ꯇꯧꯕ ꯍꯦꯔꯣꯀꯨꯝꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯊꯕꯛꯁꯦ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯉꯁꯤꯒꯤꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯇꯝꯖꯅꯤꯡꯕ ꯑꯩꯁꯤ ꯀꯩꯅꯣꯅꯤ ꯑꯍꯥꯟꯕꯗ ꯄꯨꯡ 8ꯗꯒꯤ ꯑꯩ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯌꯨꯝꯗꯒꯤ ꯑꯩ ꯄꯦꯂꯦꯇꯤꯚ ꯀꯦꯌꯔꯒꯤ ꯄꯣꯂꯤꯀꯣꯟꯒꯤ 3ꯁꯨꯕ ꯐꯪꯁꯟꯗꯣ ꯆꯥꯎꯅ ꯇꯧꯋꯤ ꯅꯨꯃꯤꯠ 4ꯅꯤ ꯆꯨꯞꯅ ꯇꯧꯔꯛꯄꯅꯤ ꯑꯗꯩꯗꯨꯗ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯄꯦꯅꯦꯂꯤꯁꯇ ꯊꯝꯃꯒ ꯄꯦꯂꯦꯇꯤꯚ ꯀꯦꯌꯔꯒꯤ ꯑꯩꯅ ꯈꯪꯖꯕ ꯅꯣꯂꯦꯖꯁꯤꯡꯗꯨ ꯗꯥꯛꯇꯔ ꯏꯕꯨꯡꯉꯣꯅ ꯅꯣꯂꯦꯖꯁꯤꯡꯗꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯎꯠꯁꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯃꯕ ꯑꯩꯗꯤ ꯑꯗꯨꯗꯒ ꯐꯝꯗꯅ ꯈꯣꯠꯇꯅ ꯉꯥꯡꯕꯒꯁꯦ ꯀꯌꯥ ꯇꯧꯖꯗꯦ ꯑꯗꯨꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯌꯥꯗꯒꯕꯨꯗꯤ ꯂꯦꯞꯄ ꯈꯣꯠꯄ ꯉꯥꯡꯕ ꯐꯅ ꯀꯨꯏꯖꯔꯦ ꯑꯗꯩꯗꯨꯗ ꯑꯩꯁꯦ ꯆꯠꯂꯦ ꯑꯗꯨꯁꯨ ꯀꯧꯔꯛꯑꯕ ꯃꯣꯏꯅ ꯑꯁꯣꯝꯗꯗꯤ ꯍꯧꯔꯕ ꯐꯪꯁꯟꯁꯦ ꯑꯩꯒꯤꯗꯤ ꯍꯧꯔꯝꯗ꯭ꯔꯤ ꯄꯦꯅꯦꯜ ꯃꯊꯛ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯑꯣꯏꯅ ꯈꯔꯅ ꯅꯝꯕꯔ 1ꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯆꯠꯂꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯑꯩ ꯀꯧꯈꯠꯇꯅ ꯐꯝꯗꯅ ꯑꯩꯅ ꯈꯪꯖꯕꯗꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯦ ꯑꯗꯨꯕꯨ ꯍꯧꯒꯠꯂꯒ ꯑꯩꯁꯦ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯑꯁꯥꯁꯦ ꯇꯧꯖꯔꯨꯕꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯦꯅꯦꯂꯤꯁ ꯃꯌꯥꯝꯗꯨꯒꯤ ꯋꯥꯗꯨꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯗꯣꯛꯇꯔ ꯃꯌꯥꯝꯒꯤ ꯃꯔꯛꯇꯅꯤ ꯑꯩꯅ ꯇꯧꯖꯔꯨꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯌꯥꯎꯖꯔꯨꯔꯦ ꯑꯗꯨꯗ ꯐꯤꯒ ꯂꯦꯡꯌꯥꯟꯒ ꯇꯧꯔꯛꯇꯅ ꯑꯩꯁꯦ ꯂꯦꯡꯌꯥꯟꯒꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯜꯂꯤꯕ ꯂꯦꯡꯌꯥꯟꯁꯦ ꯄꯦꯂꯦꯇꯤꯚ ꯀꯦꯌꯔꯒꯤ ꯄꯦꯅꯦꯂꯤꯁ ꯀꯩꯅꯣꯒꯤꯗꯨꯗ ꯐꯝꯃꯨꯕꯗ ꯑꯃꯃꯝ ꯇꯧꯔꯒ ꯃꯌꯣꯝ ꯑꯃꯃꯝꯒ ꯄꯤꯔꯛꯇꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯩ ꯐꯤ ꯍꯣꯡꯗꯣꯛꯇ꯭ꯔꯦ ꯑꯗꯨꯝ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯂꯣꯏꯔꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯂꯟꯁꯇꯣ ꯈꯔ ꯊꯦꯡꯉꯦ ꯄꯨꯡ 2:30 ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯤꯁꯨ ꯌꯥꯝꯃꯦ ꯑꯗꯨꯅ ꯀꯗꯥꯏꯗ ꯇꯧꯒꯦꯕꯨ ꯍꯥꯟꯅ ꯏꯃꯥ ꯍꯣꯜꯗ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛ ꯀꯗꯥꯏ ꯇꯧꯗꯣꯏꯅꯣꯅꯦꯅ ꯑꯩꯁꯨ ꯃꯨꯟꯅ ꯍꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯔꯤꯝꯁꯀꯤ ꯖꯨꯕꯤꯂꯤ ꯍꯣꯜꯗ ꯇꯧꯔꯅꯦꯅ ꯑꯗꯨꯗ ꯊꯤꯟꯕꯤꯔꯝꯃꯦ ꯑꯩ ꯏꯆꯥ ꯕꯤꯀꯥꯁꯅ ꯑꯗꯒꯤꯗꯤ ꯑꯩ ꯆꯪꯉꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯝꯕꯗꯨꯅ ꯌꯥꯎꯕꯗꯨꯅ ꯃꯣꯏ ꯐꯪꯁꯟꯗꯣ ꯄꯨꯔꯥ ꯂꯣꯏꯔꯛꯄꯗ ꯑꯩꯁꯦ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯅꯥꯕ ꯑꯗꯨꯗ ꯃꯣꯏꯒꯤ ꯒꯥꯔꯤꯗꯨꯅ ꯑꯗꯨꯝ ꯊꯤꯜꯂꯒꯦꯅ ꯐꯔꯦ ꯑꯩꯅ ꯑꯅꯥꯕꯁꯨ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯁꯖꯤꯠꯀꯤ ꯃꯄꯥꯕꯨꯡꯗꯨꯁꯨ ꯉꯝꯗꯗꯅ ꯂꯩꯕ ꯑꯗꯨꯗꯤ ꯍꯪꯗꯕ ꯌꯥꯗꯦꯗꯅ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯅꯔꯤꯁꯤꯡꯁꯦ ꯋꯥꯕ ꯇꯥꯔꯀꯥꯟꯗꯗꯤ ꯑꯩ ꯂꯩꯌꯦꯅ ꯈꯤꯇꯪ ꯎꯠꯄ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃꯅꯤꯗꯅ ꯑꯗꯨ ꯑꯃꯨꯛ ꯆꯠꯂꯨꯔꯒ ꯂꯥꯛꯄꯗ ꯑꯩꯁꯦ ꯄꯨꯡ ꯃꯝꯃꯦ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯩꯃꯥ ꯑꯩꯗꯤ ꯄꯨꯡ 5:30 ꯇꯥꯔꯦꯅꯦꯅ ꯑꯗꯨꯃꯥꯏꯅ ꯂꯥꯡꯈꯠꯂꯛꯇꯅ ꯉꯁꯤꯁꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯒ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯋꯥꯔꯒꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯊꯕꯛꯁꯨ ꯏꯊꯨꯡ ꯊꯨꯡꯅ ꯉꯝꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯅ ꯑꯩ ꯉꯁꯤ ꯄꯥꯗꯣꯏꯁꯤꯗꯤ ꯅꯍꯥꯟꯁꯤ ꯚꯥꯕꯣꯛ ꯃꯌꯥꯝ ꯑꯩꯒ ꯐꯦꯁ ꯇꯨ ꯐꯦꯁ ꯎꯅꯕ ꯀꯩꯗꯧꯕꯗꯨꯗ ꯂꯧꯔꯦꯝꯕꯝ ꯕꯦꯗꯕꯇꯤꯒꯤ ꯄꯨꯊꯣꯛꯄꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯈꯟ ꯃꯊꯦꯜꯁꯦ ꯃꯌꯥꯝꯁꯤꯅ ꯑꯗꯨꯒꯤ ꯇꯦꯁꯁꯦ ꯂꯧꯕꯖꯥꯠꯅꯦꯕ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯃꯤꯁꯨ ꯌꯥꯝ ꯌꯦꯡꯉꯤ ꯑꯗꯩꯗꯤ ꯑꯩꯁꯨ ꯌꯦꯡꯉꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯔꯕꯅ ꯑꯃꯨꯛ ꯀꯥꯞꯊꯣꯛꯑꯒ ꯌꯦꯡꯉꯦꯕ ꯑꯩꯁꯦ
พนันยามนุ่งไงรำไอ้จันปีจะกุยกับฉันเต้าเลยรำอดูน่าจริงบ้ามูเย่งอดูก็มูไอ้น่ะฮันน่ะมุกสิจะกันนะก็ไม่ต้องชิเกโนเบลกันดีมาทั้งนะฮันเวมาชัวร์จะนี่กีมวยกีว่าจะฮันกีกันโน้ตจะไอ้เช่มานะยันฮันนะตั้มดีรักว่าชาตรีมาโอยรูบานะฮันไปแต่ที่นั่นมังอาชูบภาวะอดูจะขังบ้านโนเลสิงโดมาใช้เวมาชนะตกดับยาดีให้จะนะมุกจัดรูบะada juga ai kan macam mungkin nare Rajkumar Bhuwan chana si iban si am sana ba kan haitare ipwa haitare ai na dihan banina aduda ipwa se thengnare mu adagi di mu na hamuki kan du pa ba khot pa khar discussion tawre ai na sana kok sao amasung bhut ning thawai se angang ju wari ka sita ba heiram maroi ko si se ta su tao ba pa ya la roi en khan ba da makhan je khan greba aduda masi sung khaga tam hona baina handakti akhoi angangi wari oina toba nga wari maksu nataba wari libiba aduga moral su am wang na yawba sana pokchau amasung bhut ning thause adu part 1 2 3 kai na leirami mathang phongdana award chu panai am phangame sanai bungose sumai tawdana ibani unnajadana lairik lan thoklan sin tawnare adu sanai bungo id 100 kano sida Saturday sida choi dana nangi angangi wari se kuire aina mamangda songkha manigi US ta maza be matuna piraktana amu pakhre adegi aga jente gi su ka ena ngang gi be ni pugi wari jumaina di tawdraga su aga jente gi su moral yam yawi adu masu lan thok chakre aduga ngasi sina aina lan thok chage haidana sanai bungo dagi aina lokhachari ba lairik se sana kokchao masung bhut ning thau haibse saisida angang na ka ki ba matamduda magi akiba wari na singba se yamna chauna mami si tai aduna ai masi pa rage na lepe adagi amu hujiki function duda aina isa sing mayam unarure Rajeshwari yangko mai ba nupimja se am smart ka oiba adagi ma se polytechnic ta lecturer ka oiraga IT gi di oire ma gi subject to adu ma lari ibi ama ka oina yamna saita da puning sangba adu mana lari ama imai be machi angta pabiu haidana pabiu haibadi kano ai na sumpa paraga ma gi du haibani yam phajana hai adu bu ai lari masak tak tabadi ya tabanina mana pabiu di ai na sumpau haibani yaroi aigi so sidane nang se library da haptan dora bani na ina toratana mana Rajeshwari yang kom sina kano amuk lairik se ningtam bagi machu na magi lairik ama gift tau bidai adu magi kano se magi machigi matara magi kajin nupimcha ma ai hostel da su upendra ni na masu lei ba angang si akoi de so dum toina adum yengsan balak ba dum bani aduga ma se yamna saitya ka se yamna thawai changba akoina literature tamba ngakta oiramdre ba tamba khoidi kaimta bo hairamdre da iba aduga sumai to doctor gumba adagi atopa sinfamda leibe singsina yam honna bakan bagi mami ama taba do aduna ningtam bagi machu na sida aina uchari balai che masi Rajeshwari yengkom sina ibani aduga malgari ga thogdana numitu da su moigi function dagi ai ga se akoi gate fau thinge ka hai aina thinganu nang mamme aduna chakro ka nyam smart ka oidana sida chumai photo ma maning sida Rajeshwari gi yauri asima noma mathang chum ai kano tawjarake adagi athopam umapati asana su karigumba da haiba magi lairik ama ma se kano ni saita da yamna kano oiba moirangdagi umapati athopam haiba masi mana iri sina asana su karigumba da haina mana lairik sima ingonda gipire ani suba lairik na thamoi nungi thamoi sida ko ba lairik ama su bema umapati na ibase sisu mana ingonda kudol tambire I simasu ai nongma mathang tum tapna sak tak sarake pazarake adudagi mu mathang dana akoigi nene chitrana iba manju si
novelneba sisu mai sisu icham ka chamaga yamna artha di chenba aduna ai naw nu pi sisu ekta Nehru Yuva Kendra gi officer ngakta oibo oiramdre saite loan ne ekta wang lai rame handa khongbani sina khongba ga sari mi ga yahonde mi ani khatang khonge kari kana ba lari khonga ya kan ka tawbo adan ka tawdana manju se man handa ta khongbani adui mamangda to palari ani ma su khongre aduna simasu adegi akoigi aramem chobi gi imagi puja aduga akoigi kano loilam matungda manipuri gi saireng kaina mathang aigi inaw thamamba ahing kaina sumai tawdana larik mayam ama ai paira leire aina pagadabasi karamba kano area da mathang lokhatlaga loina bak nainaraga di loina di pagani adudagi amusu aina khwaidagi paningba kano columnist saisida kano amasu leire masina khabarda yawba ka sidu aina lemna aibase aibase moigi se aina pajabani aduda adumai tawdana mathang ai pajarake sumai tawdana ai matamse adumana lenjari miyam gi tang nungaiba aduga aina su yam hinajaba sumaina si nanga sigi adagi Rajkumar Bhuvan Sanagi sanai bongo gi sen kama palna thungla bazai na yak jaba lari ama su birami aduga sana ko chau sida part 1 2 3 bau khonga bani mathang ni sid loin lejare aduna aina ngachi lan thokjaga doriba lari sidi ahanba series da phongba masi lisingamaga kaya kharangal lingai dani ai kawi heta yengbada aduna magi kano singam samapan mokjam pada 99 da adu sumaina phongba ahanba sina adu ani suba ahum suba se mathang series da oina angang singi saitya se mana anamba ire ise angang sing saitya sakhatraga di literature chakhate haiba magi kano kholao khak taru badagi mana masi achumbani haidana mana mathang ibani haina ingonda takpirami na sumna ai paba hojaga do bada ngaire ado ai sida aigi explanation ado kari thangjaba ai tinja namak mention birai amtang share tawbiyo koigi Saturday show si da paza na imana curate tawbirakanda koigi damakta khangkat birakpa direct adaga author mayam gi khangminasi adagi mathang changbirei hujik Purnima Laitonjam Moirang Them Nagendra Hidang Silki Shashikanta Hidang Mayum apigani mathang lengsen birei adagi aina akoi program sa hudrangai da akoi se nasi se akoi maso hatu lakpa adagi ai sinangarang last week si San Antonio Texas ta aigi thabaki chatlubani aduga chatlaga yam thengna halakpa da ai dingai raga leibisida akoi maso sumtok tholak tabsida ai samuk saure ai ngaktang ga tumamba yabadoina ado yamna nungaire hujik imana mathang Fajaraba Sahityagi share tawbiba aina chatlubagi picture amtang ai kitang share tawjarake koi haurakpa koi ngaktang mayam ka si thanba ngaiminari ngai sida haitare ko masidai sida aina chatlubada moigi San Antonio sida mayam na chatpiragadi river walk aina malai ai masigi si yenge ko chawthorak pra yabra aina masigi mafam se amtang yengbiu sigi river walk se aigi hotel moina conference to hotel do adu yamna adugi manakta oibada aina ayuk kudingi sigi mapan se 15 miles ne koi chatle da aina noma live tawsira in khanbada koi se koi colleague mayam ga chatmina banina madu appropriate oira royen ai live tawjaraktre
ꯑꯗ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯪꯗꯤ ꯏꯪꯉꯤ ꯏꯪꯉꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤ ꯁꯤꯅ ꯇꯥꯋꯔ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯃꯁꯤꯒꯤꯁꯦ ꯇꯥꯋꯔꯁꯦ ꯌꯦꯡꯕ ꯌꯥꯝ ꯁꯥꯡ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯊꯛꯇ ꯂꯩꯕꯅꯤ ꯑꯗ ꯃꯁꯤꯒꯤ ꯃꯊꯛꯁꯤꯗ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯂꯩ ꯑꯗꯨꯒ ꯔꯦꯁꯇꯨꯔꯦꯟꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯔꯤꯚꯣꯜቭ ꯇꯧꯕ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯌꯥꯝ ꯆꯠꯃꯤꯟꯅꯔꯒ ꯗꯤꯟꯅꯔ ꯑꯃ ꯆꯥꯔꯛꯏ ꯑꯗꯨꯒ ꯃꯅꯨꯡꯗꯨꯗꯒꯤ ꯃꯄꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯁꯦꯟ ꯑꯦꯟꯇꯣꯅꯤꯌꯣꯒꯤ ꯁꯤꯇꯤꯁꯦ ꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤꯅ ꯂꯥꯁ ꯋꯤꯛꯁꯦ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯒ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯤꯅ ꯑꯃꯨꯛ ꯐ꯭ꯂꯥꯏꯠ ꯗꯤꯂꯦ ꯇꯧꯔꯒ ꯌꯥꯝ ꯊꯦꯡꯅ ꯄꯨꯡ 12ꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤ ꯅꯪꯅꯕ ꯑꯃꯨꯛ ꯍꯧꯒꯠꯆꯔꯛꯄꯅꯤ ꯏꯃꯥꯅ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯑꯩꯅ ꯃꯔꯛꯇ ꯏꯃꯥꯅ ꯀꯔꯤ ꯄꯥꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯩꯅ ꯈꯪꯗꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯣꯗ ꯂꯥꯛꯑꯀꯥꯟꯗ ꯈꯪꯕꯁꯦ ꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯒꯤꯗ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ R.K. ꯕꯨꯕꯣꯟꯁꯅꯥ ꯃꯥꯅ ꯏꯕ ꯂꯥꯏꯔꯤꯛ ꯐꯤꯆꯔ ꯇꯧꯔꯛꯀꯅꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯕꯨꯕꯣꯟꯁꯅꯥꯅ ꯀꯩꯅꯣ ꯃꯥꯒꯤ ꯚꯨꯠ ꯁꯅꯥꯀꯣꯛꯆꯥꯎ ꯑꯃꯁꯨꯡ ꯚꯨꯠ ꯅꯤꯡꯊꯧ ꯃꯥꯒꯤ ꯄꯦꯟꯇꯤꯡꯁꯦ ꯗ꯭ꯔꯣꯌꯤꯡꯁꯤ ꯌꯥꯝ ꯐꯖꯅ ꯌꯦꯛꯑꯒ ꯑꯉꯥꯡꯁꯤꯡꯅ ꯌꯦꯡꯕꯗ ꯄꯥꯕꯤꯕꯗ ꯑꯍꯟꯁꯤꯡꯅ ꯄꯥꯕꯤꯔꯒꯗꯤ ꯃꯣꯕꯥꯏꯜꯗ ꯉꯥꯎꯕꯁꯦ ꯈꯔ ꯍꯟꯊꯒꯗ꯭ꯔꯥ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯊꯥꯖꯅꯕꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯋꯥꯔꯤꯁꯦ ꯐꯥꯒꯤꯒꯤ ꯑꯣꯏꯅꯁꯨ ꯎꯍꯟꯕ ꯑꯁꯦꯡꯕ ꯑꯣꯏꯅꯁꯨ ꯎꯍꯟꯕ ꯑꯉꯥꯡꯗ ꯌꯥꯝꯅ ꯃꯇꯝ ꯑꯃꯗꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯉꯥꯡ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈ꯭ꯔꯅꯦꯅ ꯑꯍꯟꯁꯤꯡꯗꯨꯅ ꯃꯕꯣꯛꯁꯤꯡ ꯑꯗꯨꯒ ꯃꯄꯥꯕꯨꯡ ꯀꯥꯗꯤ ꯀꯌꯥ ꯂꯤꯗꯕꯅꯤ ꯃꯙꯧꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯤꯅꯅꯦ ꯃꯣꯏꯁꯦ ꯁꯥꯟꯅꯔꯒ ꯄꯝꯕꯤꯔꯀꯥꯟꯗ ꯋꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯤꯔꯒ ꯆꯥꯛꯁꯦ ꯂꯣꯏꯕ ꯉꯥꯏꯍꯜꯂꯤ ꯑꯗꯨꯒ ꯃꯣꯏ ꯆꯥꯛ ꯆꯥꯔ ꯇꯨꯝꯈ꯭ꯔꯒꯗꯤ ꯆꯥꯎꯕ ꯍꯦꯟꯗꯧꯕ ꯑꯗꯨꯅ ꯃꯇꯝꯗꯨꯒꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯑꯗꯒꯤ ꯌꯥꯝꯅ ꯄꯪꯆꯨꯋꯦꯜ ꯑꯣꯏꯕ ꯑꯍꯟꯁꯤꯡꯅ ꯌꯥꯝꯅ ꯇꯝꯃꯝꯕ ꯂꯦꯁꯟꯁꯦ ꯖꯦꯅꯦꯔꯦꯁꯟ ꯑꯃꯒꯤ ꯊꯪꯅꯕꯒꯤ ꯃꯤꯀꯨꯞꯇꯨꯗ ꯗꯛ ꯂꯥꯎꯅ ꯑꯃꯨꯛ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥ ꯑꯗꯒꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯁꯤ ꯌꯥꯝ ꯆꯥꯎꯈꯠꯂꯛꯄ ꯃꯣꯕꯥꯏꯜ ꯂꯥꯛꯄ ꯀꯩꯗꯧꯕꯗꯒꯤ ꯃꯣꯏ ꯌꯦꯡꯗꯕꯗꯤ ꯅꯠꯇꯦ ꯖꯣꯀꯔ ꯑꯗꯒꯤ ꯑꯗꯨ ꯑꯗꯥ ꯃꯣꯏꯒꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕꯁꯦ ꯃꯣꯏꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯃꯨꯛ ꯃꯄꯥ ꯑꯣꯏꯕꯤꯔꯤꯕ ꯑꯗꯒꯤ ꯃꯙꯧ ꯑꯣꯏꯕꯤꯔꯤꯕꯁꯤꯡꯁꯤꯅꯁꯨ ꯊꯕꯛ ꯆꯤꯟꯕ ꯈꯣꯠꯄ ꯑꯗꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯆꯦꯟꯖ ꯇꯧꯔꯛꯄꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯋꯥꯔꯤ ꯂꯤꯕꯤꯕꯒꯤ ꯃꯇꯝꯁꯦ ꯀꯥꯎꯈ꯭ꯔꯦꯕ ꯃꯣꯏꯁꯦ ꯍꯣꯝꯋꯥꯔꯛ ꯇꯧꯅꯕ ꯑꯗꯒꯤ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯊꯤꯟꯅꯕ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡ ꯇꯧꯔ ꯂꯩꯔꯦ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯥꯞꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯥꯡꯈ꯭ꯔꯕ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯌꯥꯝꯀꯟꯅ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯑꯣꯏꯅ ꯑꯍꯟ ꯑꯃ ꯎꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯩ ꯏꯆꯥꯁꯤꯡꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯌꯥꯝ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯁꯪꯗꯗꯅ ꯂꯤꯗꯕꯁꯨ ꯌꯥꯎꯏ ꯂꯤꯕꯁꯨ ꯌꯥꯎꯏ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯝꯕꯒꯗꯤ ꯑꯗꯨꯝ ꯇꯥꯛꯄꯣꯏ ꯀꯩꯕꯣꯏ ꯂꯤꯕ ꯑꯗꯨꯅ ꯑꯩ ꯁꯅꯥꯀꯣꯛꯆꯥꯎ ꯑꯃꯁꯨꯡ ꯚꯨꯠ ꯅꯤꯡꯊꯧꯁꯤ ꯁꯅꯥꯀꯣꯛꯆꯥꯎ ꯍꯥꯏꯁꯦ ꯑꯉꯥꯡꯒꯤꯅꯤ ꯑꯗꯨ ꯃꯀꯣꯛꯇꯤ ꯌꯥꯝ ꯆꯥꯎꯕ ꯑꯗꯨ ꯑꯗ ꯏꯃꯥꯅ ꯑꯝꯇꯪ ꯁꯅꯥꯀꯣꯛꯆꯥꯎ ꯂꯥꯏꯔꯤꯛꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯪ ꯇꯧꯒꯟꯕꯒꯦꯅ ꯑꯝꯇꯪ ꯎꯠꯄꯤꯔꯛꯎ ꯍꯧꯖꯤꯛꯀꯤ ꯁꯅꯥꯀꯣꯛꯆꯥꯎꯁꯤ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯃꯃꯤꯗ ꯈꯪꯕꯁꯤꯗ ꯁꯅꯥꯀꯣꯛꯆꯥꯎꯁꯦ ꯁꯤꯅꯤ ꯃꯀꯣꯛꯁꯦ ꯁꯨꯝ ꯆꯥꯎꯊꯣꯔꯛꯏꯅꯤ ꯃꯥꯏꯁꯦ ꯃꯀꯣꯛꯅ ꯆꯥꯎꯕ ꯑꯉꯥꯡꯗꯨꯅꯤ ꯔꯥꯖꯀꯨꯃꯥꯔꯅ ꯏꯃꯥꯖꯤꯟ ꯇꯧꯔꯤꯕ ꯑꯉꯥꯡꯁꯦ ꯁꯅꯥꯀꯣꯛꯆꯥꯎ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯒ ꯃꯈꯨꯝꯗꯨꯒ ꯑꯝꯇꯪ ꯃꯌꯥꯝꯗ ꯎꯠꯄꯤꯔꯛꯎ ꯏꯃꯥ ꯃꯈꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯂꯥꯏꯔꯤꯛꯇꯨꯒꯤ ꯌꯥꯔꯗ꯭ꯔꯥ ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗ꯭ꯔꯣꯌꯤꯡ ꯀꯔꯤ ꯃꯥꯒꯤ ꯄꯦꯟꯇꯤꯡ ꯀꯔꯤ ꯌꯥꯎꯕꯁꯤꯁꯨ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯃꯣꯔꯦꯜꯁꯤꯁꯨ ꯑꯗꯨꯝ ꯃꯄꯥꯗꯨꯗ ꯑꯗꯨꯝ ꯍꯦꯛ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯅꯤ
aduga magi saisida Rajkumar Bhuvan Sanagi samrapa wari ama so ina lanthokchadi chagani aduga yauri basing sigi maming matha se hana angtang thana koksaw bi wari sida angtang ai mayam da khangan jage wari pangyam yam banate mamida khangba se khoi mida khangadi hingde ye kaina khoi matam da ne mami se yamna kinaba matam dugi laiga wari saba kaise adegi chana koksaw amasung bun ingtho masimak pajagani nonglei phaba nonglei nungsito adu phaba marol thokpa hino pambi kachi marol thohan lorimni aduna turen holaga chenba kakcheng ningtho ga wainaba di mamai thingjanaba duni kangsoi manamna chenba awathabi olaga panba nongmai maru tanaba lechin on lechin nongdum onba sumai tawdana lamai ni phuga ma thoi panba saireng si macha saireng macha ni yam ka hena yawba saireng nate adu ani surapada saireng mami pathok chagraba matungda Rajkumar Bhuvan Sana Singhagi samlapa punsi wari masi khangdaba mag iya yadabani miyamna achigi larik sima tabige nainabige phai haina khanbiragadi ai basi kananu habise aduna aina ahambada sanai mongogi punsi wari do hana demand letter pisalle aina yam thuna amta thabiru oina kariginoida sige arthache karmaina ire ino karamba misakno habise Sri Rajkumar Bhuvan Sana Singh Kristagi Kumja Lising amaga chamapan nipumathoi gi October tang 13 da Imphal gi Sega Road Konjeng Hazari Lekaida Poki apopagi mingna Rajkumar Agni Sanat Singha amadi apopigi mingna Ningthemcha Ongbi Mombi Sija Kawi aibani Mombi se lechari ngai tadi Mombi khaktang kaurangani adu Ningthemcha Ongaga di title lama thambado Sija ite adu sanada RK da Ongaga di nupi se chumna maming dudagi Sija ma hapkani masa adunani sanai bungogi mama ibe mache Mombi Sija ina kauri se Machin manau mangani masakta masem ani amadi makhada manau nupa amaga machan amagani Pigling ngai hogalakpadagi lai chu tambadi yum nakna leminama mahaki mama ibe magi mabung pukrambam chawba singagi yumda school kadana tamba hoki school kadana tamba so dum tamnai matamduda aduna school da ming chandana ama sora ko akoin tamai se ama ani subla adugumba ngakani amadi matamdugi mari suba amasung manga suba class ti Sega Road Primary School da tamai adu matamdugi mari suba manga suba sina mumai exalakpa matamduni primary level loiraba matungda kaisam thongda leiba ramral pal high school da ming chanduna class 3 dagi 10 phawa school asida tamlaki hai ba school ramlam panche yamna phabada maming chatpa dhanma id aikoigi RK Lekhidraba lai oi kharba babung sitol jitna ling khatlamba aduma gaura dhanma ta yamna aikoigi thajajaba adugumlaba Krishna lining oiraba babungna ling khatpiramba school do angang khuding kano chandon thindragadi school janghande matamduda aduna angang singna mayumdagi chandon thinbasi yam ikaiba aduna karmaina tawge bunnam bunturen manung duda kumdharaga lekhom ka kariga ngori tawbadu tawraga chandon thillakanda makhutna khara chapoi kai wenam jhallaga laitam kai natragadi angang sing school da changhandaba strict ama oidragadi yade dana aduna adugi matik strict oiba school ni ada matriculation parikha pass tawraki lising amaga chamapan hutareta pass tawraki Imphal College amakha tamthaduna college asidagi lising ama chamapan hunrain thoida political science da honors loinana graduation loiraki Guwahati University dagi lising ama chamapan humdra tareta political science da master degree lauraba matungda lising ama chamapan humdra mapanda Imphal Urban Cooperative Bank Limited da probationary officer oina thabak changki amadi bank asidagi lising ani tarahundoida assistant general manager oina thabak tagi pothaki edi tamna sum promotion phangakado masa qualified oibanina Rajkumar Bhuvan Sana Pigling ai dai Manipuri lol da phongba waring saireng kaya thawai
ꯌꯥꯎꯅ ꯄꯥꯔꯛꯈꯤ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯏꯅꯤꯡꯕꯒꯤ ꯏꯊꯤꯜꯁꯨ ꯐꯥꯎꯔꯛꯈꯤ ꯃꯁꯤ ꯏꯟꯕꯣꯟꯗꯩꯁꯨ ꯈꯔꯒ ꯌꯥꯎꯕꯖꯥꯠꯅꯤ ꯄ꯭ꯔꯇꯤꯚꯥ ꯀꯥꯏꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯇꯤꯚꯥ ꯍꯥꯏꯗꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯄ ꯑꯅꯧꯕ ꯂꯧꯁꯤꯡꯒꯤ ꯃꯉꯥꯜ ꯎꯍꯟꯕ ꯁꯛꯇꯤꯗꯣ ꯑꯗꯨꯅꯤ ꯄ꯭ꯔꯇꯤꯚꯥ ꯍꯥꯏꯁꯦ ꯃꯁꯥꯒꯤ ꯏꯖꯕ ꯁꯩꯔꯦꯡꯗꯤ 1864ꯗ ꯁ꯭ꯔꯤ ꯑꯔꯤꯕ꯭ꯔꯝ ꯆꯤꯇ꯭ꯔꯦꯁ꯭ꯋꯔ ꯁꯔꯃꯅ ꯏꯗꯤꯇꯔ ꯑꯣꯏꯗꯨꯅ ꯐꯣꯡꯂꯝꯕ ꯈꯣꯟꯊꯥꯡ ꯀꯧꯕ ꯆꯦꯐꯣꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯞꯇꯨꯅ ꯐꯣꯡꯈꯤ ꯑꯗꯨꯗꯒꯤ ꯃꯇꯝꯗꯨꯗ ꯅꯍꯥꯔꯣꯜꯒꯤ ꯑꯏꯕꯁꯤꯡ ꯈꯔ ꯁꯛꯈꯪꯅꯔꯛꯇꯨꯅ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤꯗ ꯃꯦꯝꯕꯔ ꯑꯣꯏꯅ ꯃꯤꯡ ꯆꯟꯈꯤ ꯂꯣꯏꯅꯅ ꯃꯁꯥꯃꯛ 1868-1881ꯗꯗꯤ ꯁꯃꯤꯇꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯃꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯆꯥꯎꯈꯠꯅꯕ ꯊꯧꯗꯥꯡ ꯂꯧꯕ ꯍꯧꯔꯛꯈꯤ ꯃꯇꯝꯁꯤꯗ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯁꯤꯡ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤꯅ ꯐꯣꯡꯕ ꯋꯥꯈꯜ ꯀꯜꯆꯔꯦꯜ ꯐꯣꯔꯝꯗꯒꯤ ꯔꯤꯇꯨ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯐꯣꯡꯕ ꯁꯥꯍꯤꯇ꯭ꯌ ꯑꯃꯗꯤ ꯑꯇꯩ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟꯁꯤꯡꯅ ꯐꯣꯡꯕ ꯃꯥꯂꯦꯝꯅ ꯆꯤꯡꯕ ꯆꯦꯐꯣꯡꯁꯤꯡꯗ ꯐꯣꯡꯈꯤ ꯍꯥꯏꯕꯗꯤ ꯆꯨꯝꯅ ꯃꯥ ꯏꯔꯛꯑꯕꯅꯤꯅ ꯐꯣꯡꯗꯣꯛꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯟꯗꯝꯅꯤ ꯑꯗꯨꯅ ꯐꯣꯡꯕ ꯍꯧꯔꯛꯄꯗꯣ ꯁ꯭ꯔꯤ ꯀꯦ ꯍꯦꯝꯆꯟꯗ꯭ꯔ ꯁꯤꯡꯍꯅ ꯁꯝꯄꯥꯗꯛ ꯑꯣꯏꯗꯨꯅ 1818ꯗ ꯄꯨꯊꯣꯛꯈꯤꯕ 63ꯗ ꯍꯨꯝꯂꯛꯄ ꯅꯣꯡꯂꯩ ꯀꯧꯕ ꯃꯁꯥꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯑꯏꯕꯤ ꯇꯔꯥꯒꯤ ꯈꯣꯝꯖꯤꯟꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯇ ꯑꯏꯕ ꯑꯁꯤꯒꯤ ꯁꯩꯔꯦꯡ 9 ꯌꯥꯎꯈꯤ ꯃꯌꯥꯝ ꯐꯣꯡꯕꯗ ꯃꯁꯥꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯇꯤ ꯖꯔꯥꯁꯟꯗ 1838ꯗꯒꯤ ꯐꯣꯡꯕ ꯍꯧꯈꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯈꯨꯠ ꯊꯥꯔꯤ ꯑꯏꯕ ꯑꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯉꯥꯡꯒꯤ ꯁꯥꯍꯤꯇ꯭ꯌ ꯆꯥꯎꯈꯠꯅꯕ ꯍꯤꯔꯝ ꯑꯁꯣꯝꯗꯁꯨ ꯈꯨꯠ ꯊꯥꯏ 2003ꯗ ꯄꯣꯏꯇ꯭ꯔꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯕꯨꯛ ꯇ꯭ꯔꯁꯠ ꯅ꯭ꯌꯨ ꯗꯤꯜꯂꯤ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯑꯒꯔꯇꯂꯥꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯀꯤ ꯑꯉꯥꯡꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯐꯤꯕꯝ ꯍꯥꯏꯕ ꯁꯦꯃꯤꯅꯥꯔꯗ ꯃꯅꯤꯄꯨꯔꯤ ꯂꯣꯜꯒꯤ ꯆꯦ ꯑꯣꯏꯅ ꯂꯥꯟꯊꯣꯛꯈꯤ EZCC NZCC ꯑꯃꯗꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯅ ꯁꯤꯟꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯧꯔꯝꯁꯤꯡ ꯌꯥꯎꯗꯨꯅ ꯚꯥꯔꯠꯀꯤ ꯇꯣꯈꯥꯏꯕ ꯃꯐꯝꯁꯤꯡꯗ ꯁꯩꯔꯦꯡ ꯄꯥꯔꯨꯔꯦ 2005ꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯆꯍꯤꯒꯤ ꯃꯤꯐꯝ ꯌꯥꯎꯔꯨꯕꯇ ꯅꯠꯇꯅ 2023ꯗ ꯙꯥꯀꯥꯗ ꯄꯥꯡꯊꯣꯛꯄ ꯅꯦꯁꯅꯦꯜ ꯄꯣꯏꯇ꯭ꯔꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯕꯥꯇꯣꯟ ꯐꯪꯗꯨꯅ ꯁꯔꯨꯛ ꯌꯥꯔꯨꯔꯦ ꯃꯍꯥꯛꯅ ꯏꯕ ꯁꯩꯔꯦꯡ ꯈꯔ ꯍꯤꯟꯗꯤ ꯕꯪꯒꯥꯂꯤ ꯑꯁꯥꯃꯤꯁ ꯒꯨꯖꯔꯥꯇꯤ ꯃꯔꯥꯊꯤ ꯅꯦꯄꯥꯂꯤ ꯑꯃꯗꯤ ꯁ꯭ꯄꯦꯅꯤꯁꯇ ꯍꯟꯗꯣꯛꯇꯨꯅ ꯆꯣꯏꯅ ꯃꯃꯤꯡ ꯂꯩꯔꯕ ꯆꯦꯐꯣꯡ ꯏꯟꯗꯤꯌꯥꯟ ꯂꯤꯇꯔꯦꯆꯔ ꯆꯟꯗ꯭ꯔꯚꯥꯒꯥ ꯀꯥꯕ꯭ꯌ ꯚꯥꯔꯇꯤ ꯔꯪꯒ ꯄ꯭ꯔꯁꯪꯒ ꯚूमि ꯁꯕꯗ ꯑꯁꯤꯅꯆꯤꯡꯕ ꯐꯣꯡꯈꯔꯦ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯅꯦꯁꯅꯦꯜ ꯁꯤꯂꯪꯅ ꯄꯨꯊꯣꯛꯄ 2003ꯗ ꯄꯨꯊꯣꯛꯄ ꯑꯦꯟ ꯑꯦꯟꯊꯣꯂꯣꯖꯤ ꯑꯣꯐ contemporary poetry from Northeast Penguin Books Indiana 2008ꯗ ꯄꯨꯊꯣꯛꯄ ꯗꯥꯟꯁꯤꯡ ꯑꯥꯔꯊ ꯑꯃꯗꯤ ꯑꯣꯛꯁꯐꯣꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄ꯭ꯔꯦꯁꯅ 2010ꯗ ꯄꯨꯊꯣꯛꯄ ꯑꯣꯛꯁꯐꯣꯔꯗ ꯑꯦꯟꯊꯣꯂꯣꯖꯤ ꯑꯣꯐ ꯔꯥꯏꯇꯤꯡ ꯐ꯭ꯔꯣꯝ ꯅꯣꯔꯠ ꯏꯁ ꯍꯥꯏꯕ ꯁꯩꯔꯦꯡꯒꯤ ꯈꯣꯝꯖꯟꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯌꯥꯎꯈꯔꯦ 2023ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 2ꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯅ ꯁꯤꯟꯗꯨꯅ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ 150 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯑꯦꯀꯥꯗꯃꯤꯅ ꯁꯛꯈꯪꯂꯕ ꯚꯥꯔꯠꯀꯤ ꯇꯣꯈꯥꯏꯕ ꯂꯣꯟ 14ꯒꯤ ꯀꯕꯤ ꯁꯝꯃꯦꯂꯟꯗ ꯄꯥꯊꯣꯛꯅꯈꯤꯕ ꯁꯩꯔꯦꯡꯁꯤꯡꯒꯤ ꯈꯣꯝꯖꯤꯟꯕ ꯑꯦꯀꯥꯗꯃꯤꯅ ꯄꯨꯊꯣꯛꯄ ꯕꯨꯂꯦꯇꯤꯟꯗ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡꯁꯨ ꯌꯥꯎꯈꯔꯦ 1839ꯗ ꯂꯤꯡꯈꯠꯄ ꯔꯥꯏꯇꯔꯁ ꯐ꯭ꯔꯣꯝ ꯏꯝꯐꯥꯜꯒꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤꯒꯤ ꯂꯥꯏꯐ ꯃꯦꯝꯕꯔ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯏꯝꯐꯥꯜꯒꯤꯁꯨ ꯂꯥꯏꯐ ꯃꯦꯝꯕꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯒꯨꯋꯥꯍꯥꯇꯤꯗ ꯄꯦꯁ ꯇꯧꯕ ꯅꯣꯔꯠ ꯏꯁ ꯔꯥꯏꯇꯔꯁ ꯐꯣꯔꯝꯒꯤ ꯃꯦꯝꯕꯔ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯃꯁꯤꯕꯨ ꯃꯄꯥꯟꯗ ꯈꯪꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯃꯄꯥꯟꯒꯤ ꯑꯏꯕ ꯁꯤꯡ ꯀꯌꯥꯒꯤ ꯏꯪꯔꯦꯖꯤꯒꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯁꯩꯔꯦꯡꯅꯆꯤꯡꯕ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯇꯨꯅ ꯍꯥꯞꯄꯒꯤ ꯊꯕꯛꯇ ꯑꯏꯕ ꯑꯁꯦ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯜꯗ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯣꯛꯅꯐꯝ ꯄꯥꯎ ꯆꯦꯒꯤ ꯑꯏꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯔꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯏꯕ ꯑꯁꯤꯅ ꯐꯣꯡꯂꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯤ
ꯑꯍꯥꯟꯕ ꯃꯛꯇꯗ ꯖꯔꯥꯁꯟꯗ ꯁꯩꯔꯦꯡ ꯑꯣꯏꯅ ꯖꯨꯟꯒꯤ 1893 ꯑꯗꯩ ꯑꯅꯤꯁꯨꯕꯗ ꯃꯃꯤꯁꯤꯡ ꯄꯥꯝꯕꯣꯝꯁꯤꯡ ꯁꯩꯔꯦꯡ ꯃꯦꯒꯤ 1893 ꯑꯗꯒꯤ ꯃꯩ ꯃꯝꯒꯦꯔꯥ ꯕꯨꯙꯤ ꯃꯝꯒꯦꯔꯥ ꯑꯩꯅ ꯀꯩꯅꯣ ꯄꯥꯖꯈꯤꯕꯗꯣ ꯀꯩꯅꯣ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯀꯣꯚꯤꯗꯀꯤ ꯑꯗꯨꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗꯅꯤ ꯑꯗ ꯁꯩꯔꯦꯡꯁꯦ ꯃꯦꯒꯤ ꯇꯥꯡ 1893ꯗ ꯐꯣꯡꯕ ꯃꯔꯤꯁꯨꯕ ꯉꯁꯤꯒꯤ ꯄꯥꯒꯗꯧꯔꯤꯕ ꯑꯉꯥꯡꯒꯤ ꯋꯥꯔꯤꯁꯤꯅ ꯁꯅꯥꯀꯣꯛꯆꯥꯎ ꯑꯗꯨ ꯑꯣꯛꯇꯣꯕꯔꯒꯤ ꯁꯤꯁꯨ 1893ꯁꯤꯗ ꯂꯥꯏꯔꯤꯛ ꯑꯅꯤ ꯐꯣꯡꯕ ꯉꯝꯃꯤ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯖꯅꯋꯥꯔꯤꯗ ꯑꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯃꯊꯪ 2000 ꯑꯦꯁꯤꯌꯥ ꯑꯃꯁꯨꯡ ꯄꯦꯁꯤꯐꯤꯛ ꯂꯩꯕꯥꯛꯁꯤꯡꯒꯤ ꯋꯥꯔꯤ ꯄꯥꯎꯈꯣꯡ ꯄꯥꯎꯔꯧ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯅꯤ ꯄꯥꯎꯈꯣꯡ ꯄꯥꯎꯔꯧꯁꯦ ꯗꯥꯏꯔꯦꯛꯇꯔ ꯅꯦꯁꯅꯦꯜ ꯕꯨꯛ ꯇ꯭ꯔꯁ ꯅ꯭ꯌꯨ ꯗꯤꯜꯂꯤ ꯏꯟꯗꯤꯌꯥꯅ ꯐꯣꯡꯕ ꯑꯗꯨꯒ ꯇꯔꯨꯛꯁꯨꯕꯗ ꯑꯁꯪꯕ ꯎꯅꯥꯒꯤ ꯃꯃꯤ ꯁꯩꯔꯦꯡ ꯃꯦꯒꯤ 2002ꯗ ꯐꯣꯡꯉꯦ ꯑꯗꯨꯒ ꯇꯔꯦꯠꯁꯨꯕꯗꯅ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯄꯥꯛ ꯑꯇꯤꯌꯥ ꯁꯩꯔꯦꯡ ꯅꯕꯦꯝꯕꯔꯒꯤ 2003ꯗ ꯐꯣꯡꯉꯦ ꯅꯤꯄꯥꯟꯁꯨꯕꯅ ꯇꯔꯪ ꯑꯣꯔ ꯑꯀꯥꯁ ꯁꯩꯔꯦꯡ ꯖꯅꯋꯥꯔꯤꯒꯤ 2010ꯗ ꯐꯣꯡꯉꯦ ꯈꯣꯝꯖꯤꯟꯕ ꯑꯃꯁꯨꯡ ꯏꯗꯤꯛ ꯇꯧꯔꯒ ꯅꯧꯔꯤꯕ ꯃꯅꯤꯄꯨꯔꯤꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯑꯏꯕꯤ 11ꯒꯤ ꯁꯩꯔꯦꯡꯁꯤꯡꯕꯨ ꯁꯣꯔꯣꯛꯈꯥꯏꯕꯝ ꯒꯝꯚꯤꯅꯤꯅ ꯕꯪꯒ꯭ꯂꯥꯗ ꯍꯟꯗꯣꯛꯂꯒ ꯃꯅꯤꯄꯨꯔꯤ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥ ꯂꯣꯜ ꯑꯅꯤꯃꯛꯇ ꯄꯨꯟꯅ ꯑꯈꯔ ꯄꯕ꯭ꯂꯤꯀꯦꯁꯟ ꯑꯒꯔꯇꯂꯥꯅ ꯄꯨꯊꯣꯛꯄ ꯃꯁꯤꯃꯁꯨ ꯑꯃꯨꯛ ꯐꯣꯡꯉꯦ ꯃꯥꯄꯟꯁꯨꯕꯗ ꯁꯖꯤꯕꯨꯒꯤ ꯃꯩꯔꯤ ꯁꯩꯔꯦꯡ ꯗꯤꯁꯦꯝꯕꯔ 2010ꯗ ꯑꯗꯨꯒ ꯇꯔꯥꯁꯨꯕ ꯂꯥꯏꯔꯤꯛꯁꯤꯅ ꯑꯃꯨꯛꯀꯁꯨ ꯉꯁꯥꯏꯒꯤ ꯄꯥꯔꯠ 1ꯗꯨꯒꯤ ꯃꯊꯪꯗ ꯁꯅꯥꯀꯣꯛꯆꯥꯎ ꯑꯃꯁꯨꯡ ꯚꯨꯠ ꯅꯤꯡꯊꯧ ꯑꯉꯥꯡꯒꯤ ꯋꯥꯔꯤꯁꯦ ꯅꯕꯦꯝꯕꯔꯒꯤ 2023ꯗ ꯑꯃꯨꯛ ꯐꯣꯡꯉꯦ ꯑꯗꯨꯒ 11ꯁꯨꯕ ꯂꯥꯏꯔꯤꯛꯁꯤꯅ ꯀꯦꯜꯂꯕ ꯎꯅꯥꯁꯤꯡ ꯁꯩꯔꯦꯡ ꯗꯤꯁꯦꯝꯕꯔꯒꯤ 2014ꯗ ꯑꯃꯨꯛ ꯐꯣꯡꯉꯦ ꯑꯗꯨꯒ 39ꯁꯨꯕꯅ ꯁꯅꯥꯀꯣꯛꯆꯥꯎ ꯑꯃꯁꯨꯡ ꯃꯔꯨꯞ ꯊꯦꯡꯒꯨ ꯁꯤꯅ ꯑꯍꯨꯝꯁꯨꯕꯒꯤ ꯀꯩꯅꯣꯗꯨꯅꯤ ꯆꯦꯞꯇꯔ ꯂꯥꯏꯔꯤꯛꯇꯨꯅꯤ ꯁꯅꯥꯀꯣꯛꯆꯥꯎꯁꯤꯗ ꯑꯍꯨꯝ ꯁꯨꯔꯕꯅꯤ ꯑꯣꯛꯇꯣꯕꯔꯒꯤ 2017 ꯐꯪꯈ꯭ꯔꯕ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯌꯥꯝ ꯐꯪꯈ꯭ꯔꯦ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯍꯩꯈꯥ ꯃꯄꯥꯟꯅ ꯊꯨꯡꯂꯕꯗꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯈꯤꯕꯗꯣ ꯂꯥꯏꯔꯤꯛꯇꯣ 2012ꯗ ꯇꯦꯂꯦꯝ ꯑꯕꯤꯔꯒꯤ ꯁꯦꯜꯒꯤ ꯃꯅꯥ ꯐꯪꯉꯤ ꯑꯗꯨꯒ ꯚꯥꯔꯠ ꯁꯥꯍꯤꯇ꯭ꯌ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯉꯤ 2002ꯗ ꯑꯗꯨꯒ ꯑꯇꯣꯏꯕꯦꯝꯃ ꯑꯦꯋꯥꯔꯗꯁꯨ ꯐꯪꯉꯤ ꯃꯤꯅꯥꯀꯦꯇꯟ ꯅꯤꯡꯁꯤꯡ ꯃꯅꯥꯁꯨ ꯐꯪꯉꯤ ꯇꯥꯏꯖꯝ ꯖꯌꯟꯇ ꯄꯣꯏꯇ꯭ꯔꯤ ꯑꯦꯋꯥꯔꯗꯁꯨ ꯐꯪꯉꯤ ꯕꯥꯜ ꯁꯥꯍꯤꯇ꯭ꯌ ꯄꯨꯔꯁꯀꯥꯔ ꯑꯦꯋꯥꯔꯗꯁꯨ ꯐꯪꯉꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ ꯐꯣꯔ ꯂꯤꯇꯔꯦꯆꯔ 2013 ꯁꯤꯁꯨ ꯐꯪꯉꯤ ꯑꯗꯨꯒ 9ꯁꯨꯕꯗ ꯐꯤꯂꯦꯝ ꯔꯣꯇꯣꯟꯁꯅꯥ ꯃꯩꯇꯩ ꯃꯦꯃꯣꯔꯤꯌꯦꯜ ꯑꯦꯋꯥꯔꯗ 2022 ꯍꯥꯏꯗꯤ ꯀꯨꯏꯗ꯭ꯔꯤ ꯍꯥꯀꯨꯝ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐ ꯇꯥꯏꯝ ꯑꯦꯆꯤꯞꯃꯦꯟ ꯑꯦꯋꯥꯔꯗ ꯏꯟ ꯄꯣꯏꯇ꯭ꯔꯤ ꯀꯜꯆꯔ ꯑꯦꯟ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯄꯤꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯥꯁꯦ ꯃꯊꯪ ꯁꯅꯥꯏꯕꯨꯡꯉꯣꯁꯤꯅ ꯐꯪꯉꯛꯇꯅ ꯉꯁꯤ ꯑꯩꯅ ꯂꯧꯁꯟꯖꯔꯒ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯥꯟꯊꯣꯛꯆꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯉꯁꯤꯁꯤ ꯈꯔ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯉꯥꯡꯒꯤ ꯋꯥꯔꯤꯁꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯂꯥꯟꯊꯣꯛꯆꯒꯦ ꯃꯃꯤꯗ ꯈꯪꯕ ꯑꯉꯥꯡꯁꯦ ꯃꯃꯤꯗ ꯈꯪꯕ ꯑꯍꯟꯗꯤ ꯈꯪꯉꯒꯁꯨ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯤ ꯑꯉꯥꯡꯅ ꯃꯃꯤꯗ ꯈꯪꯕꯁꯤ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯃꯃꯤꯗ ꯈꯪꯍꯟꯒꯅꯨ ꯃꯃꯤꯗ ꯈꯪꯉꯗꯤ ꯋꯥꯈꯜꯁꯦ ꯊꯀꯠꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒ ꯀꯣꯛꯁꯦ ꯍꯦꯛꯇ ꯆꯥꯛꯈꯩ ꯀꯤꯕ ꯃꯉꯣꯟꯗ ꯑꯀꯤꯕꯁꯤ ꯀꯟꯅ ꯄꯛꯈ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤꯗ ꯃꯗꯨꯒꯤ ꯔꯤꯖꯜꯇꯨ ꯐꯠꯇꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯗꯦꯜꯂꯤꯒꯤ ꯑꯍꯟꯁꯤꯡꯅ ꯋꯥꯔꯤ ꯁꯥꯕꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯥꯖꯔꯛꯏ ꯑꯩ ꯍꯧꯖꯔꯛꯂꯒꯦ ꯉꯁꯤꯗꯤ ꯁꯅꯥꯀꯣꯛꯆꯥꯎ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯅ ꯁꯟ ꯁꯥꯗꯨꯅ ꯈꯨꯔꯈꯨꯗ ꯀꯨꯟꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯄ ꯍꯩꯔꯦ ꯂꯦꯞꯈꯠꯇꯨꯅ ꯑꯃꯨꯛ ꯍꯧꯒꯠ ꯇꯧꯅ ꯆꯠꯄ ꯇꯝꯂꯝꯕꯗꯒꯤ ꯀꯣꯏꯆꯠ ꯆꯠꯄ ꯉꯝꯂꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯥꯒꯤ ꯕꯣꯗꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯩ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯅ ꯃꯥꯒꯤ ꯁ꯭ꯇꯦꯖ ꯕꯥꯏ ꯁ꯭ꯇꯦꯖꯗꯨꯅꯤ ꯏꯃꯨꯡꯗꯒꯤ ꯃꯥꯡꯒꯣꯜꯗꯒꯤ ꯂꯩꯃꯥꯏꯗ ꯀꯣꯏꯆꯠ ꯆꯠꯂꯛꯂꯤ ꯇꯥꯔꯝꯕ ꯄꯣꯠ ꯈꯣꯡꯒꯠꯂꯤ ꯑꯃꯨꯛ ꯂꯪꯊꯣꯛꯏ ꯃꯤꯉꯣꯟꯗꯒꯤ ꯑꯆꯥꯄꯣꯠ ꯃꯨꯟꯗꯨꯅ ꯂꯥꯛꯇꯨꯅ ꯆꯥꯅꯤꯡꯕ ꯃꯥꯒꯤꯅ ꯃꯤꯉꯣꯟꯗ ꯄꯤꯖꯅꯤꯡꯗꯕ ꯑꯉꯥꯡꯒꯤ ꯅꯦꯆꯔꯗꯨꯅꯤ ꯄꯣꯠ ꯄꯨꯝꯕ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕ ꯃꯇꯥꯡ ꯑꯣꯏꯔꯛꯂꯦ
amada ka amada ko ngang na ba wa ba makut yam na yaw ba matam oire nong ma chana kok saw na mapam amuk pham amuk sancha chat amuk lepkhat laga chat yamna nungai na imung da mathan ta chen chong do na sanarami harau na chen thorak pada imung dagi mangol kan thopong gi thongi thongjin gi marum nakanda anga ep tuna leiramba ubada leiramba tuda sana kok saw khang pre khangi mami dani khangi je i kanagi anga ngo chidi nahan makai mabu aikoi gi imung da leiba jatla imaga baji yana haiduk ta bazala natraga legai gi angang ama maga sanamina ningduna mabu hoba makoi gi imungda changlak libara angang ado makoka masaga yengna bada makok na sawi mabuk tahi kangi makuta atapot ama supai la duna machin banda itay angang dun na sana kok saw do mamit kupta ba makai yengduna leiram le aduna sumai to wa figure se akoina angang oringai da masigumba angang si yam lei masi kari kauge khongkulai chu bai na kawi akoi ahansingna angang che khongkulai chu re do haina haiba masi akoi gi khongkulai chu ragadi kanwa mabuk se kangkhatlaga makok hek chaw bani adugi lon si madi ngasi kaungna gre itay angang duna sana kok chaw bo mamit ku cha makai yengi sana kok chaw na phana kuina leng da na angang du bo mu yeng duna lei ngahak le ga sana kok chaw na angang du gi manak ta tapna lai cham ta uchage tapna changchile angang du su changchale mami ni na adudagi sana kok chaw na changchin du na makutna angang du da pai ge tawi angang du su makutna ma ting thore sana kok chaw na magi asa poto angang du gi machin ban da in bi ge tawada angang du na su magi machin ban da in ge tawra angang du gi mamai mayada nakshille ma su nakshilei mana mamit kuble angang du su kupi mana sugale angang du su sugalei mana nole angang du su nogle sana kok chaw sauga lagle ma bulang na balak pa angang soidana oirangani khanduna makhong thanga tuna angang du da damka tawi angang du na chu mangwanda damka tawduna makhong thanga lei mamai da masidi thage haiduna makut khangthang thanga lakpada sana kok chaw gi khongrau du sat nan tharakle nan tharak ke tawi makut na mana nan thage tawa khongrau du ta pai chap mana na angang du chu khongrau nan thage tawduna makut na mana pha duna le sana kok chaw ngak pana khamtheng kre masigi angang si bukana no karam haina makoi gi yum manung da changduna leram libano aduga magi mataw chap mana na tam liban sana kok chaw na tapna changchinduna angang du gi mamai da nali makut macha du gi khudom bi duna angang du gi mamai khot na na batawi kan raw ba nataba pot athot pa mamai thing na ti chap mana na angang du na sumagi mamai da khot ke tawrak le maga chap mana ba angang se kadai dagi no kuina khallabagi matungda sana kok chaw na bhap tarak le mang da le ba do magi mami ni sana kok chaw ngakra duna mami du mamit kutta na yengi magi mami soidra bara haina makok ta makut na holi angang du holak le sana kok chaw nok thorak le angang du su nok thorak le magi mami ni khanglaba da harau bana loire nahan makai di mahak pot amagi mami karino khangdi sana kok chaw harau man ki bana chen thorak le mahak su ngasi dagi sangsar gi gyan khara khang ba hol adubu ahan bada mingsel da masagi mami ubada khangki ba ki ba mayam ado ningsing luraga nungsel mamang da amu hanna sanage haina di khanki le sida sana kok chaw gi magi wari si loire aduga magi painting se ai drawing se yamna phajana icham chamna yamma na yekpado sumaina taw ani sida sana kok chaw gi aduga magi kanoda wari se loijare aduga laiga wari sanaba haiba simtanga eha pajage laiga wari sanaba ayuk ama sana kok chaw gi mamana mangolda wai chengna taithokla duna ising khujai athanba ama thamla duna dup thaumai tha duna khuru khuda kullaga
เซมปากตะเลยพัจบานิที่จะบักขระฮับตุนไอโชรุคุรมจารมีอาหารบะมักตะดัชดาฮาริบามังโกลไวเตจุปะอารมณ์อิสิงคุจายทำบัเชมาชีกีปูจาเจตาวริบัเชअखोगी पृथ्वी की मफम अतई द सुमाइना पूजा तौब थेंगना दे अखोई मणिपुर की दी लाफ्र बाचिंगनुंग द ओइरो अलाप मफम द चलुरो अयुंग अंता सिदा इगी युम्बु ओइरसु अदुगा नुआइबे युम्बु ओइरसु अदुगा अफैबे युम्बु ओइरसु अखोगी सूर्य देवता कटपनी सूर्य पूजा से अखोई सि नुमित निंगी अखोई से मरु ओइना नुमित निंगी अदु नुमित न नोंपोक्ता अजिंखै ओइरमना थोगलागा नुमित तागिबा मफमसे अखोइना कैनोनी संथोंग लाइनिंग थौगी कैनोसे खुबमसे थमी अदु नुमितसे अखोइगी लाइनिंग थौगी तोंगानबा सक्तम अमनी हाइनासु कोइ अहनसिंगना खोइदा लिबी अदु नुमिना नोंपोक्ता थोगा अखोइगी नोंजुप संथोंग हाइबा तारे अखोइना माइकै मरी सुंदाइ निपानसि येंबा मतमदा अदुना ngасаइगी अखोइ पुनमकसे अखोइगी कल्चर से अखोइ यामना तौबा जाति अमनी हाइना आइना थाजजै करिगिनोइना हाइबदा हाइरिबा कटलिबा कोनलिक्तो नुक्तिगी फेंगदोरिनी लंगना फेंगदोरिनी सिंग अरुबा हाक्कदोरिबनी अदुगा हुजितदी आइना उजाबदा चेंग कटपा दगी कोइगी मै कटली आई सामुसु कचै अदो दुक कटली दुक थामै कटलगा नुक्तिगी इमुंगदुगी मपान थोकदोरिबा इमुंगदा लेहोरुइबा पुनमक्तो टेक्ता काइदना बाइना इमुंगदुगी युम्बु रेम्बिना माइना बोरनी बगी सिम्बोलनी एना आई थमजगे नहाक लेरगा सना कोचाउगी ममादो थबा इंखांग अतै लोइसनबा इमुंगदा चंखरे दुकी मैखुना नुंसिरबा मनमगा अयुकी nganganaba mangalga loinana atia tamna kari sana kokchauchu ayukki mamagi isorbu khuramjabagi mawongdo ningthina yenghorami aidi angangduna tamhobado yengbado aduga madudagi sana kokchauchu khurukuta kulladuna mukhut ani lonaraduna mamana tawkibadu ningsingladuna mamit usillaga he isor haina mapungning ani longdana isorbu ningjaragle sina tambiba mamana adi generation after generation laiba singse he isor nangna chanbirabadi aigi nakta amukta lakpiyu aigi nakta amukta lakpiyu mamit usaladuna hanna nuksirabadu ki manamga isor ningjaraglabada khangba ngamdraba isorna sana kokchaugi mamangda phung phaurakle sana machugi arangba phaijom seladuna sana machugi koyet yeladuna sana kokchaugi mamangda isor leplare aduga hairei sana kokchau karigino nangna aibu kauribabo isori bungo ai awaba se kokhan bi duna ningwa mukta thungan biu borni rimne isorda di akoina borni bangaktani akoina apam bangai akoina isorda haija dorim karino ne nabuksel chengna hayu oida mangang badi yaroi isori bungo nanai egi kokse aina ninglakpa matamda amuk chawthokpa amuk piksenba yahan biu ani mai makok tom piksenba yahan bi mai makok chaw bududa kaidau ragene chana kokchau kana na kari hairabage nangonda nanai egi kokse sum chauduna leibase nungaitre aina sauningba matamda kokse chawthokpa yahan biu sauningdaba matamda imanaba ataigumna sumnagi kok ohan biu isori bungo man thamoi sengna nijabani adudi nahak aina haibe yagadra yajagani sana kokchau khumi nahakna mi atopada phattaba thabak amadi makoigi nungairoi amatta tawba yaroi tawjaroi aidi line haire mana ningbadu thunghallageen ano line ningbagi kanaba ama saisira moral yang phajaba ma yauri angang singgi pungningda changkhragadi angang si tung koina akoigi magi mi oirakpa matamda yamna afaba mioi ama oinanabagi moral ama chauna yawi nahakna laita laira awana taraba mioi sing matam khudingmakta mateng pangingbagi wakhal legadabani angang sida lai isor sina hairiba leijagani angamba mateng pangjagani adu oirabadi aina nangonda ahenba sakti ama supigani nangna ninglakpa matamda aibu hekta uba phangani aidi isor man hekningba matamda darkar leiba matamda aibu ningjarabadi kanamatana maithiba piba ngamdanaba nangi pangan aina pigani isona chanbire sakti asina huran chinthi tawba phattaba mioi singuna na ira laina maithiba piba ngangani
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯪꯅ ꯁꯥ ꯎꯆꯦꯛ ꯋꯥꯌꯥ ꯁꯥ ꯉꯥ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯣꯜꯁꯨ ꯈꯪꯕ ꯉꯝꯒꯅꯤ ꯂꯣꯏꯅꯅ ꯑꯣꯟꯅꯤꯡꯕ ꯐꯤꯕꯝꯗ ꯑꯣꯟꯕꯁꯨ ꯉꯝꯒꯅꯤ ꯌꯥꯝ ꯐꯖꯅ ꯄꯤꯕꯤꯔꯦ ꯑꯗꯨꯕꯨ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯆꯪ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂꯕ ꯇꯥꯔꯕꯁꯤꯡꯕꯨ ꯇꯨꯍꯠꯄꯤꯕꯗꯤ ꯌꯥꯔꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯅꯪꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯅꯦ ꯌꯥꯝꯅ ꯒ꯭ꯔꯦꯠ ꯑꯃꯒꯤ ꯃꯥꯒꯤ ꯊꯧꯅꯥ ꯑꯗꯨꯒ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯏꯁꯣꯔ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯕ ꯄꯨꯝꯕ ꯏꯟꯖꯒꯅꯤ ꯁꯅꯥꯀꯣꯛꯆꯥꯎ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯃꯌꯥꯝꯒ ꯃꯥꯟꯅꯗꯅ ꯀꯜꯂꯅꯤ ꯁꯥ ꯎꯆꯦꯛ ꯋꯥꯌꯥ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯣꯜꯁꯨ ꯈꯪꯂꯅꯤ ꯑꯗꯨꯕꯨ ꯇꯥꯎ ꯁꯅꯥꯀꯣꯛꯆꯥꯎ ꯏꯁꯣꯔꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯁꯛꯇꯤꯁꯤꯡ ꯑꯁꯦ ꯂꯥꯟꯅ ꯅꯪꯅ ꯅꯁꯥꯒꯤ ꯀꯥꯟꯅꯅꯕ ꯑꯣꯏꯖꯕ ꯊꯤꯕꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯐꯣꯛ ꯂꯥꯎꯅ ꯈꯨꯗꯛꯇ ꯄꯣꯛꯈꯥꯏꯗꯨꯅ ꯅꯍꯥꯛ ꯁꯤꯒꯅꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯁꯛꯇꯤꯕꯨ ꯃꯉꯣꯟꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯤꯕꯤꯒꯦꯕꯨ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯁꯪꯁꯥꯔꯒꯤ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯁꯥ ꯉꯥ ꯎꯆꯦꯛ ꯋꯥꯌꯥ ꯎ ꯋꯥꯁꯤꯡ ꯐꯥꯎꯕ ꯀꯥꯟꯅꯅꯕ ꯅꯨꯡꯉꯥꯏꯅꯕ ꯌꯥꯏꯐꯅꯕ ꯃꯇꯝ ꯆꯨꯞꯄꯗ ꯇꯧꯔꯒꯦ ꯍꯥꯏꯅ ꯁꯅꯥꯀꯣꯛꯆꯥꯎꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯖꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯣꯔꯗꯨ ꯃꯥꯡꯈ꯭ꯔꯦ ꯁꯅꯥꯀꯣꯛꯆꯥꯎꯒꯤ ꯃꯀꯣꯛꯁꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯇꯩ ꯑꯉꯥꯡꯒꯨꯝꯅ ꯃꯑꯣꯡ ꯆꯨꯝꯅ ꯐꯤꯕꯝ ꯆꯥꯅ ꯂꯩꯔꯝꯂꯦ ꯏꯁꯣꯔꯕꯨ ꯁꯅꯥꯀꯣꯛꯆꯥꯎꯅ ꯀꯌꯥꯗ ꯅꯨꯡꯁꯤꯖꯈꯤꯕ ꯃꯍꯥꯛꯄꯨ ꯑꯐꯕ ꯃꯥꯏꯀꯩꯗ ꯂꯝꯖꯤꯡꯕꯤꯕ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯊꯧꯅꯥꯁꯨ ꯄꯤꯕꯤꯅꯕ ꯏꯁꯣꯔꯕꯨ ꯅꯨꯡꯇꯤꯒꯤ ꯌꯥꯎꯔꯛꯄꯗ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯗꯅ ꯈꯨꯔꯨꯝꯖꯔꯒꯦ ꯍꯥꯏꯅ ꯁꯅꯥꯀꯣꯛꯆꯥꯎꯅ ꯂꯦꯞꯈꯤꯔꯝꯃꯤ ꯃꯁꯤꯗ ngasi anishuba chapter si sanakoksawgi continuous ngaktani mana example pira ga chatpani adu ngasi gidi chapter ani sida ai loisanjarage punamakpu khoiramjari ada ima wari di am nungairi da amtanga thangat pirakpada kaibra akoi mayam matam si adum yari amatanga pabirakpada yagadra adu mayam nangakpigani ai ngasidi khanause ada stage mathakta ngangubaga ai studio da ngangbaga da ai kitang mathanga ai wari ahum mari adum pathokjarake yani adu ngasidi kitang aingonda yam nungaire aidi masida title da yamna nungsiba taningba title yauri turen olaga chenba adagi kangsoi manamna chenba kaido aduna ngasigi damaktadi mana wari macha hai tare ko angang gi literature se angang gi iraga so koi adult na su yam nungaina tabada nungai akoi gi author mingoina panjarabada RK Buhon Sanan book thagachari smai tawdana akoi manipur gi literature bu yamna ina khulhan biba duga specifically children's writing for children se masi the focus ta ubira pagi damakta aina picture kitang share ta ujarake masigi picture si 2018-2019 the Manipuri State Award for Literature Pangkiba Numitanam Kiba picture ni speaker Oibiramba Manipur Legislative Assembly Sri Y Kemchan Singh present Kiba Numit ki picture ni ayam tang taging asi imana pabi kiba sina angang gi sahitya da focus tauraga sana kokchau amasung bhut ningthau hairi balairik asi masi gi makhum sida yekpa sisu yamna illustration si yamna phazai aduna soidana mayam yankhatpiyo koina angang sing da gift pibada sigumba direct si piraga
ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯂꯃꯟ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯥꯕꯤꯕ ꯀꯥꯟꯗ ꯌꯥꯝꯅ ꯕꯣꯟꯗꯤꯡ ꯇꯥꯏꯝ ꯁ꯭ꯇꯣꯔꯤ ꯇꯥꯏꯝ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯤꯛꯆꯔ ꯑꯃꯁꯨ ꯑꯩꯅ ꯁꯨꯝ ꯌꯦꯡꯈꯠꯆꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠ ꯄꯥꯕꯨꯡ ꯇꯣꯝꯕꯤꯒ ꯑꯗꯩ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯑꯣꯊꯔ ꯑꯥꯔ ꯀꯦ ꯚꯨꯋꯟ ꯁꯅꯥꯒ ꯅꯝꯃꯤꯟꯅꯔꯝꯕ ꯄꯤꯛꯆꯔ ꯑꯃꯁꯨ ꯊꯦꯡꯅꯖꯩ ꯃꯁꯤꯁꯨ ꯎꯠꯆꯔꯤ ꯏꯃꯥꯅ ꯉꯁꯥꯏ ꯄꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔ ꯑꯥꯔ ꯀꯦ ꯚꯨꯋꯟ ꯁꯅꯥ ꯃꯥꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 13 1951 ꯁꯦꯒꯥ ꯔꯣꯗ ꯀꯣꯟꯖꯦꯡ ꯍꯖꯥꯔꯤ ꯂꯩꯀꯥꯏ ꯏꯝꯐꯥꯜꯗ ꯄꯣꯛꯄꯅꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯐꯥꯗꯔ ꯑꯃꯗꯤ ꯃꯗꯔꯒꯤ ꯃꯤꯡꯁꯨ ꯄꯟꯖꯒꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤꯡ ꯏꯃꯥ ꯏꯄꯥꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯊꯔꯒꯤ ꯐꯥꯗꯔꯒꯤ ꯃꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯒꯅꯤꯁꯅꯥ ꯁꯤꯡ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯤꯡꯊꯦꯝꯆꯥ ꯑꯣꯡꯕꯤ ꯃꯣꯝꯕꯤ ꯁꯤꯖ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯄ꯭ꯔꯣꯁ ꯑꯃꯗꯤ ꯄꯣꯏꯇ꯭ꯔꯤ ꯁꯤ ꯏꯕꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯔꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯑꯍꯥꯟꯕ ꯄꯣꯏꯝꯁꯦ 1969ꯗ ꯄꯕ꯭ꯂꯤꯁ ꯇꯧꯋꯦꯕ ꯑꯗꯨꯅ 1969ꯗ ꯄꯕ꯭ꯂꯤꯁ ꯇꯧꯏꯁꯦ 1951ꯗ ꯄꯣꯛꯑꯒ 1969ꯗ ꯄꯕ꯭ꯂꯤꯁ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯊꯤꯜꯁꯦ ꯄꯤꯊꯣꯛꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯃꯥꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯇ꯭ꯋꯤꯇꯔꯗꯁꯨ ꯏꯖꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯈꯠꯂꯀꯥꯟꯗ ꯄꯥꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕ ꯄꯣꯏꯇ꯭ꯔꯤ ꯂꯥꯏꯔꯤꯛ ꯖꯔꯁꯟ ꯍꯥꯏꯕꯁꯤ 1991ꯗ ꯄꯕ꯭ꯂꯤꯁ ꯇꯧꯈ꯭ꯔꯦ ꯃꯃꯤꯁꯤꯡ ꯄꯥꯝꯕꯣꯝꯁꯤꯡ ꯍꯥꯏꯕ ꯄꯣꯏꯇ꯭ꯔꯤꯁꯤꯁꯨ 1996ꯗ ꯄꯕ꯭ꯂꯤꯁ ꯇꯧꯕꯤꯈ꯭ꯔꯦ 1999ꯗꯅ ꯑꯅꯤ ꯇꯧꯏ ꯃꯩ ꯃꯝꯒꯦꯔꯥ ꯕꯨꯙꯤ ꯃꯝꯒꯦꯔꯥ ꯃꯁꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯐꯤꯆꯔ ꯇꯧꯕꯤꯈ꯭ꯔꯦ ꯁꯅꯥ ꯀꯣꯛꯆꯥꯎ ꯃꯁꯤꯅ ꯉꯁꯤꯒꯤ ꯐꯤꯆꯔ ꯇꯧꯕꯤꯔꯤꯕꯁꯤꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟꯅꯤ ꯑꯗꯒꯤ ꯑꯁꯪꯕ ꯎꯅꯥꯒꯤ ꯃꯃꯤ ꯍꯥꯏꯗꯣꯏꯅꯦ ꯃꯁꯤ ꯁ꯭ꯄꯦꯂꯤꯡ ꯑꯩꯅ ꯂꯥꯟꯅ ꯏꯈ꯭ꯔꯦ ꯄꯣꯏꯇ꯭ꯔꯤ ꯑꯗꯒꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯕꯥꯛ ꯑꯇꯤꯌꯥ ꯅꯦꯆꯔꯗ ꯌꯥꯝꯅ ꯕꯦꯁ ꯇꯧꯔꯒ ꯏꯕ ꯃꯥꯜꯂꯤ ꯃꯁꯤꯅ 2006ꯗ ꯑꯗꯒꯤ ꯇꯔꯥꯡꯒ ꯑꯧꯔ ꯑꯀꯥꯁ ꯃꯁꯤꯅ ꯃꯅꯤꯄꯨꯔꯤꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯛꯄ ꯄꯣꯏꯝꯅꯤ 2010ꯗ ꯁꯖꯤꯕꯨꯒꯤ ꯃꯩꯔꯤ ꯄꯣꯏꯇ꯭ꯔꯤ 2010 ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯆꯍꯤ ꯂꯦꯞꯇꯅ ꯋꯥꯔꯛꯁꯦ ꯑꯗꯨꯝ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯏꯃꯥꯅ ꯄꯟꯕꯤꯈ꯭ꯔꯦ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯔꯤꯀꯛꯅꯦꯁꯟ ꯃꯌꯥꯝꯁꯨ ꯐꯪꯕꯤꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯕꯨ ꯌꯥꯝꯅ ꯆꯥꯎꯈꯠꯅ ꯊꯝꯕꯤꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯊꯪ ꯅꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛꯁꯦ ꯆꯠꯊꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯅ ꯊꯥꯒꯠꯄ ꯎꯠꯆꯔꯤ ꯑꯩꯈꯣꯏ ꯑꯣꯊꯔꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯊꯥꯕꯤꯔꯛꯏ ꯊꯝꯁ ꯑꯞ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯃꯦꯟꯁꯤ ꯑꯩ ꯂꯧꯈꯠꯆꯒꯦ ꯑꯩꯈꯣꯏ ꯑꯣꯊꯔꯒꯤꯗꯃꯛꯇ ꯅꯨꯡꯁꯤ ꯊꯥꯒꯠ ꯋꯥꯍꯩ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯏꯕꯤꯔꯛꯎ ꯑꯗꯨꯒ ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯏꯃꯥꯅ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯈꯔꯒ ꯑꯃꯨꯛ ꯂꯧꯈꯠꯄꯤꯒꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯤꯇꯪ ꯄꯦꯜꯍꯧꯗ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯑꯉꯥꯡꯒꯤ ꯋꯥꯈꯜꯗ ꯏꯃꯦꯖꯤꯅꯦꯇꯤꯞ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯅꯤ
Okay. Shashikananda Hidangmayam Yengbiri Pumnamakpu Khurumjari Sagolbam Moirang Lairak Machin None Parking Dagi Yengbiri Hidang Silkina, good evening, Che and Madam Gi Thaunasi Thagat Ningai ni. Such energetic at this age. Palikon Lakpiram Hanna Thagachari Haina Ibirai. Dikta ibani thengnarai ni silki Oh, se okay. magi senphamdi nurse ni aduraga sumayam active oiba aina su yam nungsiba magi ima su aiga chak chaminarai mai onjalaga silki yam nungsi ima bu su khara yenghanbiu kaigino da ima na su yengningi haina hairakpani Adagi mathangda Moirang Them Nagendra na Yengzeri Tajeri Imai Be Mamadi Sister Ikai Kumnajeri Haina Ibirai Adagi Purnima Laitong Jamna Kuira Bagi Tungda Library of Manipur Gi Mama Amadi Chebu Kurumjari Haina Ibirai Purna Yumnamna Ikai Kumnajara Bi Ima Saroj Amadi Che Monikani Bulabna Kurumjari Badarpur Dagi Yengjeri Hairi after a long break. Badarpur Sikadai the Labana. Badarpur si Assam da leiramdau male. Badarpur Kaubasi Delhi da Sulai Adagi Assam da Sulai Badarpur Junction Haina. Yam nungai mafam takpirak pa sa ingon da yam nungai jaba. Shakhi Tombi Rajkumari Yengbiri Imabu Kurumjari Haina Ibirai Dagi Iche Sarna Yengbiri Nagamapal Dagi Iche Kurumjari Yamsi Life Tangasi Thengna Bada Mina Kumari Yengkhomna Mayamna Kudul Tambirakpa Basant ki Pizol na Leiting Biriba Ojagi Kuchuda Onthokna Pakcha Kre Hangama Pal Lengyan Pi Ekoi Gi Ikai Kumna Jara Bi Obja Haina Ibirai Mina Kumarina Imagi Ngasigi sharing da Ubada Lengyan Fi Si Pelikon da Jalubada Bibirakpa Haitareko Atu Imada Yampa En Haibirai. Thank you. Purnana Badapur Gi Assam Dagi ne Hairi Yam Nungai Assam Dagi Yengirakpa. Rajeshwari Devi Su Yengbiri Yengjari Watajari Imai Bema Kunjalata Sabgai Jam Su Yengbiri Nungai Jere Ima Haina Ibirai. Sumain Tawdana Khoi Mayam Handaki weekend Sida Mayam Thabak Chinbi Ragasu Khoina Library of Manipur da Kanana Kari Tauri Haina Khoina sharing Tawbi Basida Yawi Bagidamakta Thagachari Manihar Langpok Lakpam Poinau Dhanakanta Onela Sini Hiren Donish Usha Loya Ngambi Adagi Akwegi Namalanduni Laishram Yengbiri Joy Haikruzam Rabita Raina Bai Amarjit Dipson Dhanendra Sonaton David Nandakumar Roski Bimol MK Singh Sanjit Haukip Ningthaujam Sumain Tawdana Khoigi show Sida Yengbibagidamakta Thagachari Subas Wahengbam na Tang na Phangba Matamsi Yam Masi ay paba da thoktre Sumain Tawdana Khoigi show Sida
ꯀꯩꯅꯣ ꯌꯥꯎꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯣꯐꯂꯥꯏꯟꯗ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯁꯤ ꯇꯥꯏꯝ ꯖꯣꯟ ꯗꯤꯐ꯭ꯔꯦꯟꯇ ꯂꯩꯕꯅꯤꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣꯗ ꯋꯥꯟꯁ ꯂꯥꯏꯚꯁꯦ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯑꯦꯅꯤ ꯇꯥꯏꯝꯗ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯑꯩꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯔꯤꯉꯩꯗ ꯐꯖꯅ ꯇꯥꯍꯧꯗꯕ ꯄꯥꯔꯠ ꯌꯥꯎꯕꯁꯤ ꯑꯃꯨꯛ ꯑꯩꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕ ꯀꯥꯟꯗ ꯑꯃꯨꯛ ꯔꯤꯄ꯭ꯂꯦ ꯇꯧꯏ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯔꯤꯄ꯭ꯂꯦ ꯇꯧꯔꯒ ꯋꯥꯆ ꯇꯧꯕꯗ ꯀꯃꯦꯟꯠ ꯑꯗꯨꯝ ꯊꯝꯕꯤꯔꯝꯕꯗꯣ ꯑꯩꯈꯣꯏ ꯄꯥꯖꯩ ꯑꯗꯨꯅ ꯁꯣꯏꯗꯅ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏ ꯔꯥꯏꯇꯔꯒꯤꯗꯃꯛꯇ ꯀꯔꯤ ꯐꯥꯎꯕꯤ ꯃꯥꯅ ꯏꯕꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯖꯅꯤꯡꯉꯤ ꯂꯩꯁꯦꯝꯕꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨ ꯍꯥꯏꯅ ꯍꯪꯕꯤꯔꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯤ ꯏꯃꯥꯁꯨ ꯋꯥꯔꯝꯃꯅꯤ ꯑꯩꯁꯨ ꯋꯥꯔꯦ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯋꯤꯛ ꯂꯥꯁ ꯋꯤꯛꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯨꯕꯒꯤ ꯑꯗꯒꯤ ꯉꯁꯤꯒꯤ ꯀꯩꯅꯣ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯔꯤꯂꯤꯖꯤꯌꯁ ꯑꯣꯏꯕꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯙꯨꯛ ꯊꯥꯕ ꯃꯩ ꯊꯥꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯃꯐꯝꯗ ꯆꯠꯂꯨꯔꯀꯥꯟꯗ ꯑꯀꯤ ꯑꯈꯪ ꯂꯩꯇꯅꯕ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯗꯤꯐ꯭ꯔꯦꯟ ꯋꯦꯁꯇ ꯃꯌꯥꯝꯅ ꯇꯧꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯃꯐꯝ ꯑꯇꯩꯗꯁꯨ ꯃꯩ ꯊꯥꯕꯁꯦ ꯃꯩ ꯑꯁꯦꯡꯕ ꯊꯥꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯀꯩꯅꯣꯅꯦꯅ ꯑꯗꯨꯒꯨꯝꯕꯁꯦ ꯑꯉꯥꯡꯒꯤ ꯋꯥꯔꯤꯗꯨꯗꯒ ꯍꯥꯞꯄꯁꯦ ꯁꯤꯗ ꯃꯣꯏ ꯀꯣꯛꯇ ꯑꯗꯨꯝ ꯂꯩꯍꯧꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯃꯤꯗꯨꯗ ꯃꯥꯅ ꯐꯅ ꯇꯧꯔꯒꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯃꯤꯗꯨꯅ ꯑꯗꯨꯝ ꯐꯅ ꯇꯧꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯋꯥꯔꯤꯁꯤꯗ ꯃꯤꯑꯣꯏꯕꯗ ꯑꯩꯈꯣꯏꯅ ꯐꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯐꯅ ꯇꯧꯔꯛꯀꯅꯤ ꯐꯠꯇꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯐꯠꯇꯕ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯩꯅ ꯈꯟꯖꯩ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯍꯥꯟꯕ ꯎꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦഡ് ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯄꯥꯕ ꯂꯦꯞꯆꯔꯒꯁꯨ ꯑꯩꯅ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯌꯥꯝꯅ ꯀꯩꯅꯣ ꯑꯃꯈꯛꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕꯤꯕ ꯃꯇꯝꯗ ꯃꯣꯔꯦꯜꯁꯤ ꯌꯥꯝꯅ ꯌꯥꯎꯕ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯄꯦꯔꯦꯟꯁ ꯑꯣꯏꯕꯤꯔꯤꯕ ꯒꯥꯔꯖꯤꯌꯥꯟ ꯑꯣꯏꯕꯤꯔꯤꯕ ꯑꯀꯣꯏꯕꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯈꯤꯇꯪ ꯑꯦꯇꯦꯟꯁꯟꯁꯦ ꯅꯣꯡꯃ 24 ꯑꯋꯥꯔꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡꯗꯨꯒ ꯎꯅꯕꯁꯦ ꯄꯨꯡꯈꯥꯏ ꯑꯃꯈꯛꯇꯪ ꯄꯨꯡꯈꯥꯏꯒ ꯐꯥꯕꯤꯔꯅꯨꯅꯦ 20 ꯃꯤꯅꯤꯠꯁ ꯈꯛꯇꯪꯅꯦ ꯃꯥꯒ ꯅꯨꯡꯁꯤꯅꯅ ꯑꯩꯅ ꯉꯥꯡꯕꯁꯦ ꯃꯥꯅ ꯇꯥꯍꯟꯕꯗꯣ ꯑꯗꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯑꯩ ꯂꯧꯖꯩ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯏꯕꯨꯡꯉꯣ ꯚꯨꯕꯣꯟ ꯁꯅꯥꯅ ꯀꯠꯊꯣꯛꯄꯁꯦ ꯃꯁꯤꯃꯇꯪꯒ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯁ꯭ꯔꯤ ꯔꯥꯖꯀꯨꯃꯥꯔ ꯃꯅꯤ ꯁꯝꯈꯥꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝꯈꯥꯃꯅꯤ ꯃꯁꯥꯃꯛꯁꯤꯁꯨ ꯑꯩꯒꯁꯨ ꯂꯣꯏꯅꯖꯔꯛꯄ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯃꯆꯟ ꯑꯃꯒꯨꯝꯅ ꯌꯦꯡꯕ ꯔꯥꯖꯀꯨꯃꯥꯔ ꯃꯅꯤꯁꯦ ꯃꯥꯁꯤ ꯑꯆꯧꯕ ꯊꯧ ꯑꯔꯕꯥꯟ ꯕꯦꯡꯛꯇ ꯃꯦꯅꯦꯖꯔꯒ ꯅꯠꯇꯕ ꯈꯔ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯅꯤ ꯑꯩ ꯐꯝꯗꯣ ꯑꯩ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯔꯕꯥꯟ ꯕꯦꯡꯛꯇ ꯑꯗꯣ ꯌꯥꯝꯕꯨꯡꯒ ꯑꯩꯒꯁꯤ ꯁꯝꯈꯥꯒ ꯑꯩꯒꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯀꯩꯅꯣ ꯗꯤꯁꯀꯁꯟ ꯑꯃ ꯇꯧꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯤꯖꯖꯕ ꯑꯗꯨꯒ ꯌꯥꯝꯕꯨꯡꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯤ ꯍꯧꯖꯤꯛꯁꯦ ꯏꯕꯨꯡꯉꯣꯒꯤ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝꯕꯨꯡꯗ ꯀꯠꯊꯣꯛꯆꯕꯅꯤ ꯃꯁꯤꯃꯇꯪꯅꯤ ꯑꯩꯅ ꯃꯁꯤꯒꯤ ꯔꯤꯐꯔꯦꯟꯁꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯠꯊꯣꯛꯄꯁꯤꯃꯇꯪꯗꯤ ꯑꯩ ꯄꯥꯔꯝꯗꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯤ ꯏꯁꯣꯔꯅ ꯁꯥꯎꯔꯒꯗꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯅꯤ ꯁꯤꯡꯍ ꯁꯦ ꯇꯥꯡ 13 ꯊꯥ ꯑꯃꯁꯤ ꯖꯅꯋꯥꯔꯤꯅꯤ 13 26 ꯖꯅꯋꯥꯔꯤꯅꯤ 1937 1938 ꯄꯣꯛꯑꯒ ꯇꯥꯡ 15 ꯊꯥ 4 2005ꯗ ꯊꯣꯛꯈ꯭ꯔꯦ ꯌꯥꯝꯕꯨꯡꯁꯦ ꯑꯗꯨꯅꯗꯤ ꯑꯩꯒ ꯔꯦꯗꯤꯑꯣꯗ ꯗꯤꯁꯀꯁꯟꯁꯦ ꯑꯃꯨꯛ ꯈꯛꯇꯅꯤ ꯌꯥꯝꯕꯨꯡꯒ ꯑꯩꯒ ꯐꯪꯕꯁꯦ ꯑꯗꯨꯒ ꯑꯔꯕꯥꯟ ꯕꯦꯡꯛꯇ ꯑꯩꯁꯤ ꯑꯔꯕꯥꯟ ꯕꯦꯡꯛꯀꯤ ꯂꯣꯟ ꯌꯥꯝ ꯂꯧꯋꯦꯕ ꯑꯉꯥꯡꯁꯦ ꯌꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯂꯣꯟ ꯁꯤꯡꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯆꯨꯑꯦꯜ ꯑꯣꯏꯌꯦꯅ ꯃꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯟ ꯄꯤꯕꯤꯕ ꯃꯇꯝꯗꯨꯒꯤ ꯄꯤꯕꯤꯅꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯁꯝꯈꯥ ꯍꯧꯖꯤꯛ RK ꯔꯥꯖꯀꯨꯃꯥꯔ ꯃꯅꯤ ꯁꯤꯡꯍ ꯑꯗꯨꯒ ꯕꯦꯡꯛꯀꯤ ꯑꯆꯧꯕ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯁꯥꯍꯤꯇ꯭ꯌꯁꯨ ꯑꯩꯅ US ꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯆꯥ ꯏꯕꯦꯝꯃ ꯍꯦꯃꯥꯕꯇꯤꯅ
ꯄꯤꯔꯛꯇꯅ ꯁꯨꯃꯥꯏꯅ ꯁꯛ ꯇꯥꯛꯆꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯌꯥꯃꯨꯡꯁꯦ ꯃꯁꯤꯗ ꯑꯉꯥꯡꯒꯤ ꯁꯥꯍꯤꯇ꯭ꯌꯕꯨꯁꯨ ꯆꯥꯎꯈꯠꯅꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯕꯤꯔꯝꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔ ꯚꯨꯕꯣꯟ ꯁꯅꯥꯅ ꯂꯣꯏꯅꯔꯛꯄ ꯀꯥꯎꯕ ꯉꯝꯗ꯭ꯔꯕ ꯌꯥꯃꯨꯡꯒꯤ ꯅꯤꯡꯁꯤꯡ ꯁꯛꯐꯝꯗ ꯀꯠꯆꯕ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯑꯉꯥꯡꯒꯤ ꯁꯩꯔꯦꯡꯁꯦ ꯌꯥꯃꯨꯡꯗ ꯀꯠꯊꯣꯛꯆꯕ ꯁꯤꯃ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯒ ꯂꯣꯏꯅꯅ ꯀꯠꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯑꯏꯕ ꯉꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯚꯨꯕꯣꯟ ꯁꯅꯥꯅ ꯊꯝꯕꯤꯔꯝꯕꯁꯦ ꯍꯥꯏꯔꯤꯕ ꯁꯝꯐꯥ ꯃꯅꯤ ꯔꯥꯖꯀꯨꯃꯥꯔ ꯃꯅꯤꯁꯦ ꯑꯩꯒꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯤꯟꯅꯖꯕ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯤꯖꯕ ꯈꯤꯇꯪ ꯒꯦꯞꯁꯇꯨꯁꯨ ꯂꯩꯕ ꯑꯗꯨ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯨ ꯃꯑꯣꯡ ꯑꯃꯅꯤ ꯌꯥꯃꯨꯡ ꯑꯩꯒ ꯗꯤꯁꯀꯁꯟ ꯇꯧꯕꯁꯦ ꯃꯣꯏ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯄꯤꯔꯛꯄ ꯇꯣꯄꯤꯛ ꯑꯃꯗ ꯏꯕꯥꯅꯤ ꯗꯤꯁꯀꯁꯟ ꯏꯕꯥꯅꯤ ꯑꯃꯨꯛꯇ ꯃꯃꯥꯡꯗꯁꯨ ꯎꯅꯗ꯭ꯔꯤ ꯇꯥꯁꯨ ꯇꯥꯅꯗ꯭ꯔꯤ ꯅꯨꯃꯤꯠꯇꯨꯗ ꯏꯕꯥꯅꯤꯁꯦ ꯂꯥꯛꯑꯀꯥꯟꯗ ꯍꯣꯜ ꯀꯩꯅꯣ ꯃꯅꯨꯡꯁꯤ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡꯁꯤꯗ ꯌꯥꯃꯨꯡꯁꯦ ꯀꯩꯝꯇ ꯏꯔꯒ ꯄꯣꯔꯛꯇꯦꯕ ꯑꯩ ꯃꯇꯝꯗꯨꯗ ꯏꯔꯒ ꯉꯥꯡꯕꯗꯤ ꯅꯠꯇꯦ ꯔꯦꯗꯤꯑꯣꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄꯥꯒꯗꯕ ꯇꯣꯄꯤꯛꯁꯦ ꯅꯨꯃꯤꯠ ꯑꯁꯨꯛꯀꯤ ꯃꯃꯥꯡꯗ ꯁꯕꯃꯤꯠ ꯇꯧꯗꯧꯅꯦꯁꯦ ꯑꯩꯒꯤꯗꯤ ꯅꯨꯃꯤꯠꯇꯨꯗ ꯇꯧꯕꯗꯨ ꯌꯥꯕꯤꯔꯛꯑꯦ ꯑꯍꯥꯟꯕꯒ ꯇꯣꯛꯀ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏ ꯀꯤꯅꯅꯦ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯄꯥꯒꯗꯧꯕꯗꯣ ꯔꯦꯗꯤꯑꯣꯗ ꯇꯧꯗꯧꯅꯦꯅ ꯑꯅꯤꯔꯛ ꯆꯠꯂꯤꯅꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯁꯤꯗ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯌꯥꯃꯨꯡꯒ ꯑꯩꯒ ꯁꯤꯗꯒꯤ ꯌꯥꯃꯨꯡꯗꯒꯤ ꯑꯩꯅ ꯃꯇꯧ ꯌꯥꯝ ꯇꯝꯖꯍꯧꯔꯦ ꯃꯔꯝꯗꯤ ꯇꯣꯄꯤꯛ ꯑꯅꯤꯁꯦ ꯁꯦꯜ ꯇꯨꯡꯁꯟꯕ ꯑꯃꯗꯤ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤ ꯃꯔꯝꯗꯅꯤ ꯁꯦꯚꯤꯡ ꯑꯦꯟꯗ ꯀꯩꯅꯣꯃ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯁꯦꯜ ꯇꯨꯡꯁꯟꯕ ꯍꯩꯇꯦꯗꯅ ꯃꯩꯇꯩꯁꯦ ꯑꯅꯝꯕꯅ ꯄꯩꯁꯥ ꯇꯨꯡꯁꯟꯕꯁꯦ ꯅꯨꯄꯤ ꯈꯪꯗꯦ ꯅꯨꯄꯥ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯌꯥꯝ ꯇꯨꯡꯁꯜꯂꯝꯃꯅꯤ ꯃꯇꯝ ꯑꯃꯗꯗꯤ ꯇꯨꯡꯁꯟꯅꯤꯡꯉꯥꯏ ꯑꯦꯔꯤꯌꯥꯒꯁꯨ ꯏꯔꯩ ꯂꯩꯇꯕ ꯑꯗꯨ ꯇꯨꯡꯁꯟꯗꯕꯅ ꯂꯣꯏ ꯆꯥꯊꯣꯛꯑꯀꯥꯟꯗ ꯍꯌꯦꯡ ꯑꯟꯇ꯭ꯔꯀꯥꯟ ꯌꯧꯔꯀꯥꯟꯗ ꯋꯥꯕ ꯀꯩꯗꯧꯕꯁꯦ ꯑꯗꯨꯒꯤ ꯗꯤꯁꯀꯁꯟꯗꯨꯅꯦꯕ ꯑꯗꯣ ꯁꯦꯟ ꯇꯨꯡꯁꯟꯕ ꯑꯃꯁꯨꯡ ꯁꯦꯟꯒꯤ ꯃꯊꯧ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯑꯗꯨ ꯌꯥꯃꯨꯡꯅ ꯗꯣꯠ 2-3ꯈꯛ ꯄꯣꯔꯛꯑꯦꯕ ꯀꯩꯅꯣꯝꯗ ꯄꯦꯖ ꯃꯆꯥ ꯑꯃꯗ ꯑꯗꯨꯒ ꯑꯩꯅ ꯑꯆꯧꯕ ꯂꯃꯥꯏ 4 ꯄꯥꯜꯂꯦ ꯃꯤꯅꯤꯠ 10ꯒꯤ ꯗꯤꯁꯀꯁꯟꯅꯤꯅ 4ꯒꯨꯝꯕ ꯄꯥꯜꯂꯦ ꯄꯣꯏꯟ ꯈꯔ ꯏꯔꯒ ꯄꯥꯈꯠꯆꯗꯅ ꯄꯨꯕꯗ ꯌꯥꯃꯨꯡꯅ ꯀꯔꯤꯝꯐꯥꯎ ꯌꯥꯎꯗꯅ ꯌꯥꯃꯨꯡꯁꯦ ꯑꯗꯨꯝ ꯇꯧꯔꯛꯄ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯗꯤꯁꯀꯁꯟꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯌꯥꯃꯨꯡ ꯏꯕꯥꯅꯤ ꯆꯦꯛ ꯃꯅꯥ ꯑꯃꯃꯝ ꯂꯧꯏ ꯃꯣꯏ ꯑꯣꯐꯤꯁꯇꯨꯗꯩ ꯆꯪꯉꯒ ꯃꯣꯏ ꯁ꯭ꯇꯨꯗꯤꯑꯣꯗꯨꯗꯩ ꯊꯣꯛꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯉꯁꯤ ꯌꯥꯃꯨꯡꯗ ꯀꯠꯊꯣꯛꯄꯤꯔꯝꯕ ꯔꯥꯖꯀꯨꯃꯥꯔꯕꯨ ꯑꯩ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯅ ꯌꯥꯃꯨꯡꯕꯨ ꯑꯩ ꯀꯥꯎꯖꯗꯦ ꯌꯥꯃꯨꯡꯕꯨꯁꯨ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯅ ꯀꯠꯊꯣꯛꯄꯤꯔꯤꯗꯣ ꯑꯩꯅ ꯀꯠꯆꯕ ꯑꯃ ꯉꯝꯗ꯭ꯔꯒꯁꯨ ꯌꯥꯃꯨꯡꯕꯨ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯍꯥꯏꯅ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯝꯖꯒꯦ ꯁꯤꯈꯛꯇꯪ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯗꯦꯗꯤꯀꯦꯁꯟ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯥꯎꯗꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯂꯝꯕꯤꯁꯤ ꯊꯤꯖꯤꯟꯕꯒꯤ ꯂꯝꯕꯤꯁꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯏꯁꯄꯦꯁꯦꯜꯂꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯅ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨ ꯐꯣꯇꯣꯒꯨꯝꯕ ꯀꯥꯞꯄꯗꯁꯨ ꯑꯩꯅ ꯇꯧꯔꯒ ꯂꯩꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯄ ꯑꯗꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯔꯝꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯍꯝꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯁꯤ ꯑꯩꯅ ꯊꯦꯡꯅꯖꯩ ꯁꯝꯅ ꯑꯩꯈꯣꯏꯅ ꯂꯥꯁ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯇꯣꯝꯕꯤ ꯊꯣꯏꯗꯤꯡꯖꯝꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕꯗꯁꯨ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯒ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯉꯥꯡꯉꯝꯗꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯕ ꯚꯗ꯭ꯔ ꯁꯤꯡ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯈꯜꯍꯜꯂꯦꯕ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯒ ꯇꯧꯗꯅ ꯁꯦꯜꯐꯤꯒ ꯇꯧꯗꯅ ꯑꯩꯅ ꯊꯥꯒꯠꯇꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯏꯀꯥꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯒꯤ ꯕꯕꯥ ꯖꯣꯙꯒ ꯎꯅꯕꯗꯁꯨ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯁꯤꯔꯤ ꯕꯤꯔꯦꯟꯒꯤ ꯀꯩꯅꯣ ꯄꯣꯏꯝꯒꯁꯦ
mana translate tawraga world sida amtang utke kaina ga mana mai khanba dagi hizama ngangalgi khamba thoibi si amuk translate tawraga mu mayam gi thambiramba aduna ai se si pixel la kan da mayam gi si sauthon ba si gi si ai gi da makta de yamna personally kanoni lesson amani aina khanjai aduna yengbiriba akoigi mayamnasu masi akoina literature tamdoini tadoini na laga akoigi personal growth ta oina yamna akoida impact tawba adugumba yamna phajaba lambi ama oire duga yamna nungsiba nungaiba author da natana manipuri literature lover sing assam dagi bangladesh dagi Africa, US, Canada, na mayam se Manipuri haiba language, Maitalon language sina akoy mayam se jingselakanda akoyna akoygi universe macha ama sagat minaba se masi yang nanungai adana akoy imana ngasai panbikre akoygi anawbada akoyna people of Manipur si hapkalakpa kanda akoyna chumna phamma kanda studio da interview tawbasina taba person sina kari tawri ka haina hairaga akoyna aina sulam koiba dagi chatpasi yamna pamjaba haitare duda akoyna ichebedebati gita chatlurakanda angangsingga unaraga moi jagoiga sabada akoy mana su ahanba ubane haida yamna nungaiba experience ama oikre ado akoy ichebedebati si akoyna magi interview si tarik trainpan gi Saturday se masita akoy ma laknanabagi damakta akoy coordinate tawri smain tawraga akoyna pabung tungbi tweeding jamsu amuka hanna laakanda aina magi maramda magi painting gi maramda henna khangningba atugumba mai tawrakanda akoy tamna akoy Manipur gi personality sing gi maramda akoy khangminasi moigi own words da moina libibada adu taminasi hairaga ngasigidi ima loisanaba tawrasi kari imana hapiningba wali ai thojopa ngasigidi loisanjarage mathangda ai wari macha ani ahum mari bahau paba ngamni wari sida model khaktani wangi se wari judadi yamna kanna kano sangba nate aduna ai angangi wari macha si gi thoram se thangja ani natraga ahum adumaina di kai thuk sabatare hayang kanagumana tabi ningaga su seri joina leiramagani haina adumaina kala ga tawdu su engonda tang nuaitaba aduga mathang makha tathanaba lariki kanoda maktadi yamna leire engonda adagi khwaidagi angakpa mana mani macha karta naina ama nupi tare khangatpa kano aramo wi memchaugi adusu engonda ipo macha ipo ngarang thingbi rei adu yamna id hek lakpaga padaba ngamdaba karanchi kamai tawgena imaibe mamani macha se aiga chu khangna jahobani adu ma kamai luhongai kai duti hujiki ibe mamem chawbina ibasida mamutana tawi adu yongna di khangge aduga mana isai pamjabato adaidu da isai sida lining oiraga mana isai sina adum magi punchi lenkiba oiba asina singba mayam ama yauri anau-bani aina handak marak ama saisida puthoksaningi se hanna leiramdaba novel amagi mathangna novel ama paba novel amai mathangna novel ama paba chisu kitang amu mayam da board suramgadra kanju khanjaba adu miyamgi moso dum haibiro adu miyamna nungsibibagi ayu pabagi thauna leijarini ano smain tawraga khuramjage ngasi damaktadi punamak khuramjari mathanggi thangada mu nanabato aduga akoyna leptana imana khangkat pirakanda pabirakpagi damakta imabu thagachari adagi pugnamakna su imabu thagat pirai adaga akoyna novel se asengbati akoy kasu bochu de yam nungai novel se sangaga su akoyna magi mahau se masina yamna different oiba sangaga su aduna novel se dumai de dum pahningi smain tawdana akoy tamna dum matam si manghandana haitare ko akoy dum lambi si sang chatnaba honajage Vidyasagar Yumlembamna Manipuri Sahitya bu chillaba matam kaya kaithokpiduna miyam da khudol lanthokpirak
ꯊꯥꯒꯠꯄ finding the voice pu haingai leitana thagatchari haina ibirai ado thagatpase akoina smaina present tawragasu akoigi author sing sigi collaboration se sini yam important se the author sing sina yamna nungsina akoi bu consent birakanda larik si adum library of manipur da feature tawba yagani haina smaina birakpa magi right birakpa dumaina tawrakpase akoide yamna nungaiba ma pokchei yamna nungaiba akoi smain tawrakani haise aidi thajade imana thajabra khangde ado aina di ahamba akoina horakpada di akoi maiba ni katang akoigi khambatu bisi paraga tawrakpada tam na tawraga smaina ngasi dieta akoigi kenose program si yamna chawba dagi larik se pairaga kahaini matam sina walakpa aduna wakhan sidaisida akoi wakhan phataga baga changakpase wakhan phataba changbagi matam se leitreba adumain tawdana literature sina akoigi wakhan gi balance hai tare ko akoi mayamna akoi personality development si aigi damakta di amna important oiba mayam se depression tawre wakhan nungaitre wakhan leina nare ka haise masi akoina akoigi wakhan sida kari thamge do madugi matungi le upu sida akoi wakhan si upuni na upu sida aphaba pot thamaga thamme apumba thamadi manamdo namthire ko aduna aphaba pot se kamai tawraga pusalakani haise masi gi keno sine aduna upu singdok pase upu sida kari leirige na singdok pase kanba aduna aphaba pot se thamaga akoigi ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯊꯝꯃꯒꯗꯤ ꯑꯐꯕꯁꯦ ꯑꯃꯨꯛ ꯆꯪꯕ ꯉꯝꯗ꯭ꯔꯦꯕ ꯎꯄꯨꯁꯤꯒꯤ ꯁ꯭ꯄꯦꯁꯁꯦ ꯂꯩꯇꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯤꯗ ꯑꯥꯎꯠ ꯇꯧꯕ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯅ ꯒꯥꯔꯗꯦꯟꯒ ꯇꯧꯕꯗ ꯅꯥꯄꯤ ꯐꯣꯏꯕ ꯑꯗꯨ ꯇꯧꯕ ꯀꯥꯏꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯇꯧꯕꯗ ꯑꯗꯨꯝ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯦ ꯐꯩ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯅ ꯂꯩꯕꯤꯒꯅꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯈꯟꯕꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯁꯤ ꯐꯨꯝꯃꯒ ꯊꯝꯕꯁꯤꯗ ꯄꯣꯛꯈꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯟꯇꯦꯜꯂꯤ ꯄꯣꯛꯈꯥꯏꯔꯛꯄ ꯃꯤ ꯃꯌꯥꯝ ꯑꯗꯨꯝ ꯎꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗꯪ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇꯕ ꯃꯄꯥꯟꯗ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒ ꯆꯥꯟꯅꯕ ꯑꯩꯈꯣꯏꯒ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯕ ꯄꯣꯔꯛꯄ ꯑꯗꯨꯗ ꯑꯗꯨꯝ ꯒ꯭ꯔꯨꯞꯇ ꯑꯗꯨꯝ ꯇꯤꯟꯕꯤꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯆꯥꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯄꯖꯜꯒꯤ ꯇꯥꯏꯞꯅꯤ ꯑꯩꯈꯣꯏ ꯄꯖꯜꯁꯦ ꯐꯖꯅ ꯁꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯆꯥꯟꯅꯗ꯭ꯔꯦꯅ ꯆꯥꯟꯅꯗ꯭ꯔꯗꯤ ꯑꯦꯅꯔꯖꯤꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯅ ꯑꯗꯨꯅ ꯆꯥꯟꯅꯕ ꯃꯐꯝꯗꯣ ꯑꯗꯨꯝ ꯊꯤꯕ ꯇꯥꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯤꯒꯤ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯁꯥꯒꯠꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯂꯩ ꯍꯥꯏꯕ ꯂꯩ ꯍꯥꯏꯗꯅ ꯑꯗꯒꯤ ꯌꯨ ꯑꯦꯁꯇ ꯂꯩꯕ ꯑꯗꯒꯤ ꯀꯦꯅꯥꯗꯥꯗ ꯂꯩꯕ ꯃꯐꯝꯗ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯄꯖꯜꯁꯦ ꯁꯨꯃꯥꯏꯅ ꯐꯖꯔꯕ ꯄꯖꯜꯁꯦ ꯁꯨꯝ ꯁꯦꯝꯒꯠꯂꯛꯏꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯌꯨ ꯑꯗꯨꯅ ꯋꯥꯅ ꯑꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯀꯥꯏꯅ ꯆꯥꯛꯀ ꯆꯥꯗꯅ ꯑꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯆꯥꯗ꯭ꯔꯗꯤ ꯏꯁꯥ ꯁꯣꯛꯑꯦ ꯏꯁꯥ ꯁꯣꯛꯑꯗꯤ ꯀꯩꯗꯧꯔꯦ ꯅꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯒꯤ ꯔꯤꯄꯜ ꯑꯦꯐꯦꯛꯁꯦ ꯇꯧꯕ ꯑꯗꯨꯅ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯄꯥꯎꯖꯦꯟꯖꯕ ꯍꯥꯏꯕꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯒꯗꯤ ꯏꯁꯥꯁꯦ ꯕꯣꯗꯤꯁꯤꯁꯨ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯛꯄ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯁꯤ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ